ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯩꯒ꯭ꯌꯥ ꯄꯥꯃꯦꯁꯣꯔ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ M.K. ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯝꯕꯤꯗꯅꯤ ꯕꯥꯃꯣꯟ 5-6 ꯐꯤ ꯑꯁꯦꯡꯕ ꯁꯦꯠꯇꯨꯅ ꯃꯈꯨꯠꯇ ꯈꯥꯕꯩ ꯄꯥꯏꯕꯅ ꯄꯥꯏꯕ, ꯆꯦꯒꯞ ꯄꯥꯏꯕꯅ ꯄꯥꯏꯕ ꯇꯧꯗꯨꯅ ꯂꯥꯛꯏ꯫ ꯋꯥꯔꯤꯁꯨ ꯐꯅ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯤ꯫ ꯅꯨꯄꯥ 5-6 ꯑꯗꯨ ꯅꯣꯛꯇꯨꯅ ꯂꯥꯛꯄ ꯎꯏ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯂꯩꯁꯥꯕꯤ ꯈꯔꯅ ꯀꯣꯟꯊꯣꯡꯗꯒꯤ ꯆꯣꯡꯊꯣꯛꯇꯨꯅ ꯌꯦꯡꯉꯤ, ꯈꯔꯅ ꯍꯥꯏꯅꯩ꯫ ꯊꯣꯏꯕꯤꯅ ꯂꯥꯛꯏ ꯑꯩꯈꯣꯏꯒꯤ ꯑꯩꯒ꯭ꯌꯥ ꯄꯥꯃꯦꯁꯣꯔ꯫ ꯁꯨꯃꯥꯏꯅ ꯈꯔ ꯉꯟꯅ ꯂꯥꯛꯂꯕꯗꯤ ꯏꯟꯖꯥꯡ ꯁꯦꯝꯕꯁꯦ ꯑꯩꯈꯣꯏꯁꯨ ꯉꯟꯅ ꯂꯥꯛꯇꯧꯕ ꯅꯠꯇ꯭ꯔ ꯊꯥꯔꯤꯛꯊꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯊꯥꯔꯤꯛꯊꯥꯗ ꯃꯤꯆꯤ ꯐꯠ ꯈꯠꯆꯤꯜꯂꯤ꯫ ꯊꯥꯔꯤꯛꯊꯥꯁꯨ ꯅꯣꯛꯇꯨꯅ ꯍꯣꯏ ꯌꯥꯔꯦ ꯏꯕꯦꯝꯃ, ꯃꯤ ꯌꯧꯁꯜꯂꯛꯀꯗꯧꯔꯤ, ꯏꯟꯖꯥꯡꯁꯦ ꯑꯝꯇ ꯁꯦꯝꯃꯨꯈꯤꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯔꯦꯟ ꯃꯔꯣꯏ ꯁꯣꯏꯗꯦ ꯇꯤꯜꯍꯧ ꯁꯣꯏꯔꯝꯗꯦ ꯍꯥꯏꯗꯅ ꯏꯁꯧ ꯇꯧꯔꯛꯑꯅꯤ꯫ ꯅꯣꯏꯒꯤ ꯑꯩꯒ꯭ꯌꯥꯁꯤꯅꯅꯦ ꯏꯁꯧ ꯂꯥꯡꯉꯛꯇꯣꯏꯁꯦ꯫ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯈꯣꯟꯊꯤ ꯆꯥꯅꯤꯡꯗ꯭ꯔꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯊꯥꯅ ꯊꯣꯏꯕꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔꯁꯨ ꯏꯟꯁꯥꯡ ꯁꯦꯝꯕ ꯑꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯅꯤꯗꯨꯕꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯃꯧ ꯑꯃꯅ, ꯀꯔꯤꯅꯣꯅꯦ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯕꯣ? ꯃꯧ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯌꯥꯍꯧ ꯉꯜꯂꯤꯀꯣ, ꯊꯦꯡꯃꯟꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯋꯥ ꯂꯥꯎꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯏꯟꯗꯣꯝꯆꯥ ꯌꯥꯗꯇꯧꯏꯅꯤꯅꯦ, ꯃꯁꯛ ꯐꯖꯕ ꯑꯩꯒ꯭ꯌꯥ ꯑꯃ ꯌꯥꯎꯗꯗꯅ ꯏꯟꯁꯥꯡ ꯁꯦꯝꯅꯤꯡꯕꯒ ꯏꯄꯣꯛ ꯄꯣꯛꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯥꯛꯑꯕꯅꯤꯅ ꯊꯕꯛ ꯄꯨꯝꯕ ꯊꯣꯏꯕꯤ ꯑꯩꯅ ꯂꯣꯏꯅ ꯇꯧꯈꯥꯏꯔꯗꯕꯅꯤ꯫ ꯃꯧ ꯅꯍꯥ ꯈꯔꯅ ꯑꯃꯨꯛ, ꯏꯃꯧꯒꯤ ꯑꯩꯒ꯭ꯌꯥꯗꯨꯕꯨ ꯑꯩꯒ꯭ꯌꯥ ꯄꯥꯃꯦꯁꯣꯔꯔꯣ? ꯊꯣꯏꯕꯤ ꯏꯀꯥꯏꯅ, ꯏꯅꯦ ꯍꯣꯏꯁꯤꯃ ꯈꯪꯈ꯭ꯔꯄꯣꯠꯅꯤ ꯑꯋꯣꯏꯕ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯕꯥꯃꯣꯟꯁꯤꯡ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯑꯩꯒ꯭ꯌꯥ ꯄꯥꯃꯦꯁꯣꯔꯁꯨ ꯇꯥꯔꯗꯨꯅ ꯊꯣꯏꯕꯤꯅ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯐꯠ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯁꯤꯒꯤ ꯊꯣꯏꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯆꯍꯤꯒ ꯆꯥꯟꯅꯗꯅ ꯏꯔꯥꯡ ꯄꯨꯕꯤ ꯂꯩꯁꯥꯕꯤꯁꯦ ꯑꯩꯅ ꯍꯦꯛ ꯆꯠꯄ ꯎꯁꯣꯞ ꯈꯨꯗꯤꯡꯒꯤ ꯍꯦꯛꯇ ꯌꯥꯎ ꯂꯩꯔꯝꯅꯤꯕ꯫ ꯁꯤꯕꯨ ꯃꯌꯨꯝꯗꯒ ꯆꯥꯛ ꯑꯝꯇ ꯄꯤꯖꯕꯤꯗ꯭ꯔꯕ ꯈꯪꯗꯦꯅꯦ꯫ ꯕꯥꯃꯣꯟ ꯃꯌꯥꯝ ꯂꯥꯛꯄ ꯎꯕꯗ ꯃꯍꯩ ꯍꯥꯏꯅꯔꯛꯏ, ꯑꯩꯒ꯭ꯌꯥ ꯍꯣꯏꯁꯨ ꯂꯥꯛꯑꯦ꯫ ꯉꯁꯥꯏꯗꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯑꯩꯒ꯭ꯌꯥ ꯄꯥꯈꯪ ꯉꯥꯏꯕꯗ ꯋꯥꯅꯕ ꯃꯤ ꯌꯥꯎꯅꯔꯕꯅꯤꯀꯣ, ꯈꯔ ꯉꯟꯅ ꯂꯥꯛꯑꯣ꯫ ꯕꯥꯃꯣꯟ ꯃꯔꯛꯇꯒꯤ ꯑꯃꯅ, ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯤꯕꯨꯗꯤ ꯑꯙꯤꯀꯥꯔꯤ ꯃꯌꯨꯝ ꯑꯩꯒ꯭ꯌꯥ ꯄꯥꯃꯦꯁꯣꯔꯒꯤ ꯆꯥꯛꯈꯨꯝ ꯍꯥꯏꯔꯒ ꯑꯣꯏꯅ ꯃꯃꯤꯡ ꯆꯠꯂꯕꯅꯤ꯫ ꯍꯥ ꯄꯥꯃꯦꯁꯣꯔ, ꯃꯌꯥꯝꯅ ꯍꯥꯏꯁꯤ ꯆꯨꯝꯗ꯭ꯔꯣ? ꯄꯥꯃꯦꯁꯣꯔ ꯏꯀꯥꯏꯅ, ꯑꯁ ꯇꯥ ꯆꯥꯎꯔꯦꯜꯁꯤꯃ ꯋꯥꯊꯤ ꯉꯥꯡꯉꯒ ꯂꯩ꯫ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯏꯀꯥꯏꯕꯅ, ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯠ ꯂꯣꯏꯁꯤꯜꯂꯁꯤ ꯊꯕꯛꯁꯦ꯫ ꯆꯥꯎꯔꯦꯜ ꯅꯣꯛꯇꯨꯅ, ꯑꯇꯩꯗꯤ ꯈꯪꯗꯦꯍꯦ, ꯅꯣꯏ ꯑꯩꯒ꯭ꯌꯥ ꯄꯥꯃꯦꯁꯣꯔꯒꯤ ꯎꯇꯤ ꯊꯣꯡꯕꯅ ꯍꯥꯏꯅꯔꯤꯅꯤ꯫ ꯂꯩꯁꯥꯕꯤꯉꯩ ꯉꯥ ꯊꯣꯡꯕꯒ 2ꯔꯛ ꯍꯜꯂꯛꯑꯣ ꯍꯥꯏꯔꯛꯀꯗꯕ ꯃꯥꯟꯗꯦ꯫ ꯎꯇꯤ ꯄꯤꯌꯨ ꯍꯥꯏꯗꯅ ꯍꯣꯔꯦꯟꯅꯦ ꯕꯥꯃꯣꯟꯒ ꯀꯣꯛꯃꯩ ꯈꯪꯅꯔꯣꯏꯀꯣ꯫ ꯇꯥ ꯆꯥꯎꯔꯦꯜ, ꯀꯔꯝꯕ ꯃꯐꯝꯗ ꯕꯥꯃꯣꯟ ꯃꯁꯥꯅ ꯆꯥꯛ ꯊꯣꯡꯕ ꯍꯩ ꯍꯥꯏꯅ ꯌꯨꯝꯕꯨꯗ ꯇꯥꯛꯄ ꯌꯥꯎꯅꯒꯦ? ꯅꯪꯅ ꯍꯩ ꯍꯥꯏꯅ ꯊꯥꯒꯠꯂꯒ ꯍꯣꯔꯦꯟ ꯈꯨꯠ ꯊꯥꯕ ꯌꯥꯗ꯭ꯔꯗꯤ ꯆꯣꯞꯆꯒꯦꯅ ꯍꯧꯔꯤ꯫ ꯈꯗꯥꯡꯗꯣ ꯊꯥꯗꯔꯒ ꯂꯩꯌꯨ ꯅꯪ ꯑꯃ꯫ ꯕꯥꯃꯣꯟꯁꯤꯡ ꯑꯗꯨꯁꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯍꯦꯟꯅ ꯃꯥꯏ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯆꯥꯎꯔꯦꯜꯅ ꯍꯥꯏꯔꯛꯏ, ꯄꯥꯃꯦꯁꯣꯔ, ꯂꯩꯁꯥꯕꯤꯁꯤꯡ ꯑꯁꯤ ꯃꯔꯣꯏ ꯍꯥꯟꯅ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯌꯨꯅꯦꯍꯦ, ꯊꯥꯎ ꯉꯧꯕ ꯍꯧꯅꯕ꯫ ꯑꯁ ꯇꯜꯂꯤꯗ, ꯇꯥ ꯆꯥꯎꯔꯦꯜꯅ ꯑꯗꯨꯝ ꯍꯥꯏꯌꯨ, ꯂꯩꯁꯥꯕꯤꯅꯤꯅ ꯁꯛꯇꯥꯁꯤꯡꯁꯤꯒ ꯈꯠꯂꯤ꯫ ꯍꯩ, ꯑꯩꯅ ꯍꯥꯏꯕꯕꯨꯗꯤ ꯅꯪꯅ ꯍꯥꯏꯕꯅ ꯍꯦꯟꯅ ꯊꯕꯛ ꯌꯥꯡꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯏꯃꯥꯏ ꯑꯩꯗꯤꯕꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯃꯦꯁꯣꯔ ꯏꯟꯁꯥꯡ ꯁꯦꯝꯕꯤꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ, ꯌꯥꯔꯗꯤ ꯃꯔꯣꯏꯗꯣ ꯍꯥꯟꯅ ꯂꯣꯏꯁꯤꯟꯕꯤꯔꯣ꯫ ꯁꯣꯝꯗ ꯊꯥꯎ ꯉꯧꯕ ꯍꯧꯗꯣꯔꯤ꯫ ꯑꯗꯨꯒ ꯍꯣꯔꯦꯟ ꯀꯥꯡꯍꯧꯒꯤ ꯑꯂꯨꯗꯣ ꯑꯗꯨ ꯄꯧꯕꯤꯔꯛꯀꯅꯨꯀꯣ, ꯈꯔ ꯀꯨꯞꯅ ꯁꯣꯏꯕꯤꯔꯛꯑꯣ꯫ ꯊꯣꯏꯕꯤꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯏ, ꯑꯩꯒ꯭ꯌꯥ, ꯃꯔꯣꯏ ꯍꯥꯏꯕꯗꯨ ꯁꯤꯗ ꯂꯩꯖꯔꯤ, ꯌꯥꯔꯗ꯭ꯔꯥ ꯌꯦꯡꯕꯤꯌꯨ꯫ ꯄꯥꯃꯦꯁꯣꯔ ꯊꯣꯏꯕꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯌꯥꯔꯅꯤ ꯏꯕꯦꯝꯃ ꯌꯥꯔꯅꯤ, ꯄꯤꯔꯣ ꯀꯗꯥꯏ꯫ ꯊꯣꯏꯕꯤ ꯄꯥꯃꯦꯁꯣꯔꯗ ꯅꯣꯛꯁꯤꯟꯗꯨꯅ, ꯁꯦ ꯑꯩꯒ꯭ꯌꯥ꯫ ꯊꯣꯏꯕꯤꯗꯨ ꯄꯥꯃꯦꯁꯣꯔꯗ ꯄꯤꯔꯨꯔꯕ ꯃꯇꯨꯡꯗ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯛꯏ꯫ ꯃꯇꯧꯗꯨꯗ ꯆꯥꯛ ꯊꯣꯡꯅ ꯆꯥꯎꯔꯦꯜꯅ ꯍꯥꯏꯔꯛꯏ, ꯃꯌꯥꯝ ꯅꯣꯛꯄꯗꯣ ꯈꯔ ꯇꯞꯅ ꯅꯣꯛꯄꯤꯌꯨ, ꯏꯟꯖꯥꯡꯗ ꯀꯩꯗ ꯇꯤꯟ ꯅꯨꯡꯒ ꯑꯃꯨꯛ ꯄꯥꯏꯁꯤꯟꯗꯅ ꯇꯣꯛꯄ ꯇꯥꯔꯦ꯫ ꯃꯧ ꯅꯍꯥ ꯑꯃꯅ, ꯑꯩꯒ꯭ꯌꯥ, ꯕꯥꯃꯣꯟꯁꯤꯡꯁꯦ ꯋꯥꯔꯤꯕꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯔꯦꯟ ꯏꯟꯁꯥꯡ ꯁꯦꯝꯕꯤꯁꯤꯡꯗꯅꯦ ꯄꯀꯣꯔꯥ ꯃꯇꯨꯝ ꯑꯗꯣ ꯍꯦꯜꯍꯟꯕꯤꯔꯛꯄ ꯀꯥꯎꯅꯤꯀꯣ꯫ ꯆꯥꯎꯔꯦꯜ ꯅꯣꯛꯂꯒ, ꯍꯦꯟꯗꯗꯤ ꯀꯩꯅꯣꯅꯦꯍꯦ, ꯃꯇꯨꯝ 3-4ꯕꯨ ꯍꯥꯞꯄꯤꯔꯝꯒꯦ꯫ ꯊꯥꯔꯤꯛꯊꯥꯅ ꯅꯣꯛꯂꯒ,
ꯌꯨꯝꯕꯨꯅ ꯃꯥꯏꯅ ꯍꯥꯠꯀꯦ ꯍꯥꯏꯖꯔꯛꯆꯅꯤ꯫ ꯍꯥꯠꯀꯦ ꯍꯥꯠꯂꯨ ꯍꯥꯠꯂꯣꯏ ꯇꯣꯛꯎ꯫ ꯑꯩꯈꯣꯏꯗꯤ ꯑꯩꯒ꯭ꯌꯥ ꯄꯥꯃꯦꯁꯣꯔꯅꯕꯨ ꯊꯣꯡꯂꯕ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯩꯒ꯭ꯌꯥꯅ ꯊꯣꯡꯒꯗꯕ ꯏꯟꯁꯥꯡꯁꯤꯡꯗꯣ ꯃꯃꯤꯡ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯥꯕꯩ ꯈꯥꯕꯩ ꯍꯥꯏꯔꯒ ꯀꯧꯔꯛꯀꯦ꯫ ꯄꯥꯃꯦꯁꯣꯔꯁꯨ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯅꯣꯛꯂꯛꯏ꯫ ꯃꯇꯧꯗꯨꯗ ꯏꯔꯥꯡ ꯐꯕꯤ ꯊꯣꯏꯕꯤꯒꯤꯗꯤ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯇꯥꯗꯨꯅ ꯊꯣꯏꯕꯤꯗ ꯈꯨꯖꯤꯟꯅ ꯐꯠ ꯁꯤꯛꯂꯛꯏ꯫ ꯏꯪꯒꯤꯠ ꯈꯪꯈ꯭ꯔꯕ ꯂꯩꯁꯥꯕꯤꯅꯤ ꯊꯥꯔꯤꯛꯊꯥ꯫ ꯊꯥꯔꯤꯛꯊꯥꯗꯗꯤ ꯌꯦꯡꯕ ꯇꯧꯗ ꯄꯥꯃꯦꯁꯣꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯔꯥꯡ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯁꯤꯜꯂꯤ꯫ ꯅꯨꯄꯤ ꯃꯥꯅ ꯏꯀꯥꯏꯕꯒꯤ ꯃꯍꯨꯠ ꯄꯥꯈꯪ ꯑꯗꯨ ꯑꯣꯏꯅ ꯏꯀꯥꯏꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯌꯥꯡꯁꯤꯟꯅꯈ꯭ꯔꯦ꯫ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨꯁꯨ ꯌꯨꯝꯕꯨꯒꯤ ꯁꯪꯒꯣꯏ ꯃꯆꯤ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯊꯥꯔꯤꯛꯊꯥ ꯅꯣꯛꯇꯨꯅ ꯉꯥꯏꯈꯣ ꯊꯣꯏꯕꯤ, ꯅꯪꯕꯨ ꯍꯋꯥꯏꯖꯥꯔ ꯂꯣꯟꯕ ꯍꯩꯖꯔꯕ꯭ꯔꯥꯕ? ꯃꯤ ꯑꯩꯒ꯭ꯌꯥ ꯄꯥꯃꯦꯁꯣꯔꯒꯤ ꯃꯃꯥ ꯏꯃꯥꯕꯣꯛ ꯔꯥꯙꯦꯗꯣ ꯍꯋꯥꯏꯖꯥꯔ ꯂꯣꯟꯕꯗ ꯃꯃꯤꯡ ꯆꯠꯂꯤꯅꯤ꯫ ꯍꯋꯥꯏꯖꯥꯔ ꯂꯣꯟꯕꯤ ꯊꯧꯔꯥꯅꯤ ꯔꯥꯙꯦ ꯍꯥꯏꯔꯒ ꯃꯃꯤꯡ ꯆꯠꯂꯤ꯫ ꯑꯗꯨꯅ ꯅꯪꯁꯨ ꯇꯝꯁꯤꯟꯖꯧ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦ, ꯊꯧꯔꯥꯅꯤ ꯊꯣꯏꯕꯤ ꯀꯥꯏꯅ ꯇꯨꯡꯒꯤ ꯁꯨꯔꯣꯟꯅ ꯃꯍꯨꯠ ꯑꯃꯨꯛ ꯁꯤꯜꯍꯧꯕ ꯌꯥꯅꯅꯕ ꯈꯔ ꯇꯝꯁꯤꯜꯂꯨ ꯏꯕꯦꯝꯃ꯫ ꯊꯣꯏꯕꯤ ꯅꯣꯛꯂꯒ ꯍꯣꯏꯁꯦ, ꯑꯗꯨꯒꯤꯕꯨ ꯀꯌꯥꯝ ꯂꯨꯕ ꯋꯥꯅꯣ? ꯍꯣꯔꯦꯟꯗꯒꯤ ꯍꯦꯛꯇ ꯂꯣꯟꯕ ꯍꯧꯔꯨꯔꯒꯦ, ꯑꯗꯨꯒ ꯍꯌꯦꯡ ꯍꯦꯛꯇ ꯅꯣꯏꯕꯨ ꯃꯍꯥꯎ ꯇꯪꯍꯟꯒꯦꯁꯦ꯫ ꯊꯥꯔꯤꯛꯊꯥ ꯁꯨꯒꯠꯇꯨꯅ ꯂꯛꯅꯔꯛꯏ꯫ ꯉꯝꯖꯔꯔꯣꯏ ꯉꯝꯖꯔꯔꯣꯏ꯫ ꯑꯔꯦꯝꯕꯗꯅꯦ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯌꯧꯅꯗꯅ ꯇꯣꯛꯀꯅꯤ꯫ ꯍꯋꯥꯏ ꯂꯣꯟꯕ ꯍꯩꯇ꯭ꯔꯕꯗꯤ ꯃꯤ ꯃꯈꯣꯡ ꯍꯥꯝꯊꯔꯒ ꯁꯤꯟꯅꯩ ꯍꯥꯏꯕꯅꯤ ꯏꯕꯦꯝꯃ꯫ ꯊꯣꯏꯕꯤꯁꯨ ꯅꯣꯛꯂꯒ ꯁꯦ ꯀꯩꯁꯨ ꯆꯤꯡꯅꯒꯅꯣꯕꯁꯦ, ꯅꯆꯦ ꯇꯧꯒꯦ ꯀꯨꯝꯍꯩ ꯌꯦꯡꯉꯨ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯃꯅ ꯑꯃ ꯍꯥꯏ ꯑꯃꯅ ꯑꯃ ꯉꯥꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯂꯩꯅꯔꯤꯕꯗꯣ ꯃꯇꯥꯡꯁꯤꯗ ꯏꯔꯥꯡ ꯐꯕꯤ ꯃꯥꯒꯤ ꯃꯇꯥ ꯊꯥꯔꯤꯛꯊꯥꯗꯨ ꯕꯥꯃꯣꯟ ꯂꯩꯔꯤꯕ ꯑꯁꯣꯝꯗ ꯂꯩꯊꯣꯛꯂꯨꯕꯅꯤ꯫ ꯄꯥꯃꯦꯁꯣꯔꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯊꯣꯏꯕꯤꯗ ꯈꯨꯅꯤꯡꯅ ꯀꯛ ꯀꯛ ꯏꯜꯂꯤ꯫ ꯊꯣꯏꯕꯤꯁꯨ ꯈꯪꯂꯗꯨꯅ ꯐꯠ ꯑꯣꯟꯊꯣꯔꯛꯇꯨꯅ ꯅꯣꯛꯁꯤꯜꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯍꯥꯏꯔꯛꯏ, ꯑꯣꯏꯃꯥ, ꯑꯩꯒ꯭ꯌꯥ ꯁꯛꯍꯦꯟꯕꯁꯦ ꯑꯩ ꯌꯦꯡꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯏꯟꯁꯥꯡꯒ ꯂꯣꯏꯅ ꯀꯥꯕ ꯇꯥꯔꯦꯀꯣ꯫ ꯑꯩꯒ꯭ꯌꯥꯁꯦ ꯏꯟꯁꯥꯡ ꯍꯥꯎꯇ꯭ꯔꯗꯤ ꯃꯉꯣꯟꯗ ꯇꯥꯏꯅꯕꯤꯔꯨꯅꯨꯀꯣ, ꯑꯩꯉꯣꯟꯗ ꯇꯥꯏꯅꯧꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯤ ꯊꯣꯏꯕꯤ꯫ ꯁꯥꯒꯠꯂꯤꯕ ꯃꯣꯟꯗ꯭ꯔꯪ ꯑꯗꯨ ꯄꯥꯃꯦꯁꯣꯔꯅ ꯎꯔꯨꯕꯒꯨꯝꯅ ꯀꯥꯏꯍꯜꯂꯛꯀꯦ ꯃꯇꯥꯒꯨꯝꯅ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯛꯏ, ꯂꯩꯁꯥꯕꯤꯈꯩ ꯁꯣꯝꯗ ꯑꯝꯇ ꯂꯥꯛꯑꯣ꯫ ꯁ꯭ꯋꯥꯏꯗꯒꯤ ꯀꯣꯜꯂꯤꯛꯁꯤꯡꯁꯦ ꯑꯝꯇ ꯐꯦꯡꯇꯣꯛꯎ ꯂꯥꯎ꯫ ꯍꯣꯔꯦꯟ ꯏꯟꯖꯥꯡ ꯀꯩꯀꯥ ꯍꯥꯞꯅꯅꯕ ꯄꯥꯇ꯭ꯔ ꯑꯝꯇ ꯂꯩꯇ꯭ꯔꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯊꯣꯏꯕꯤ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯒꯠꯂꯨꯕ ꯃꯣꯟꯗ꯭ꯔꯪ ꯑꯗꯨ ꯀꯥꯏꯈ꯭ꯔ ꯃꯥꯜꯂꯦ꯫ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯄꯥꯃꯦꯁꯣꯔꯗ ꯂꯥꯎꯊꯣꯛꯇꯨꯅ ꯉꯛꯅ ꯌꯦꯡꯂꯒ ꯆꯞ ꯌꯨꯡꯗꯨꯅ ꯂꯩ꯫ ꯊꯥꯔꯤꯛꯅ ꯃꯣꯟꯗ꯭ꯔꯪꯗꯣ ꯁꯥꯒꯠꯈꯣꯗꯅ ꯍꯧꯖꯤꯛꯇꯤ ꯀꯦꯜꯂꯝꯃꯅꯤ꯫ ꯊꯣꯏꯕꯤ ꯏꯁꯧ ꯇꯧꯗꯨꯅ ꯆꯠꯂꯣ ꯅꯣꯏ ꯐꯦꯡꯉꯨꯆꯣ, ꯑꯩꯅꯦ ꯀꯣꯟꯒ ꯑꯝꯇ ꯐꯦꯡꯉꯣꯏ ꯆꯠꯂꯣ, ꯃꯁꯛꯁꯦ ꯅꯨꯡꯁꯤꯗꯦ꯫ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯀꯪ ꯀꯣꯠꯂꯤꯗꯨꯅꯤꯅꯦ ꯅꯪ ꯇꯧꯏꯁꯦ꯫ ꯇꯥꯅꯤꯡꯗꯦ ꯇꯥꯅꯤꯡꯗꯦ, ꯑꯁꯤꯒꯤ ꯕꯥꯃꯣꯟ ꯅꯨꯄꯥꯁꯦ ꯑꯩꯅ ꯅꯣꯡꯃ ꯁꯥꯎꯅꯤꯡꯉꯛꯄꯗ ꯃꯥꯒꯤ ꯈꯥꯕꯩ ꯆꯦꯒꯞꯁꯦ ꯂꯣꯠꯁꯤꯜꯂꯒ ꯊꯝꯍꯧꯗꯣꯏꯅꯤ ꯌꯦꯡꯉꯨ꯫ ꯊꯥꯔꯤꯛꯊꯥꯅ ꯊꯣꯏꯕꯤꯕꯨ ꯆꯤꯡꯈꯠꯍꯟꯗꯨꯅ ꯍꯧꯒꯠꯍꯜꯂꯤ ꯑꯗꯨꯒ ꯍꯥꯏ, ꯀꯥꯟꯅꯗꯦ ꯂꯥꯛꯑꯣ ꯐꯦꯡꯉꯨꯔꯁꯦ, ꯍꯣꯔꯦꯟ ꯆꯥꯛ ꯊꯣꯛꯑꯒ ꯀꯣꯟ ꯐꯦꯡꯕꯗ ꯃꯥꯒꯤ ꯆꯦꯒꯞꯇꯣ ꯃꯨꯜꯍꯧꯔꯁꯦꯕ꯫ ꯊꯣꯏꯕꯤꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯀꯩ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯒ ꯃꯨꯜꯍꯧꯗꯣꯏꯅꯣ? ꯑꯩꯒ꯭ꯌꯥ, ꯑꯩꯈꯣꯏꯅ ꯈꯥꯕꯩ ꯆꯦꯒꯞ ꯐꯦꯡꯕꯤꯕꯒꯤ ꯁꯦꯜ ꯄꯤꯔꯝꯃꯨ, ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯆꯦꯒꯞ ꯑꯩꯈꯣꯏꯅ ꯂꯧꯔꯅꯤ, ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩ꯫ ꯊꯣꯏꯕꯤꯁꯨ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯊꯥꯔꯤꯛꯇ ꯅꯣꯛꯁꯤꯜꯂꯤ꯫ ꯃꯇꯝꯁꯨ ꯐꯅ ꯌꯥꯝꯅ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯆꯥꯛ ꯇꯥꯛꯄ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯂꯤꯕ ꯑꯇꯤꯊꯤ ꯃꯌꯥꯝ ꯑꯗꯨ ꯃꯈꯨꯠꯇ ꯐꯤꯗꯥ ꯑꯃꯃꯝ パꯏꯅꯗꯨꯅ ꯆꯪꯁꯤꯟꯅꯔꯛꯏ꯫ ꯊꯣꯏꯕꯤꯒ ꯊꯥꯔꯤꯛꯊꯥꯒꯁꯨ ꯆꯥꯛꯂꯨꯛ ꯑꯃꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯩ꯫ ꯊꯣꯏꯕꯤ ꯆꯤꯔꯣꯜ ꯇꯧꯔꯛꯏ, ꯊꯥꯔꯤꯛ, ꯍꯣꯔꯦꯟ ꯑꯩꯒ꯭ꯌꯥꯁꯦ ꯎꯇꯤꯗ ꯄꯪꯍꯥꯏꯗ ꯍꯥꯏꯖꯟꯁꯤꯀꯣ꯫ ꯊꯥꯔꯤꯛꯊꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩ ꯇꯧꯒꯤꯁꯦ ꯀꯨꯝꯍꯩ ꯌꯦꯡꯉꯨ꯫ ꯕꯥꯃꯣꯟꯁꯤꯡ ꯑꯗꯨ ꯈꯨꯠꯇ ꯄꯥꯇ꯭ꯔ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯏꯟꯁꯥꯡ ꯌꯦꯟꯕ ꯍꯧꯔꯦ꯫ ꯄꯥꯃꯦꯁꯣꯔꯁꯨ ꯑꯗꯨ ꯃꯉꯥꯏ ꯆꯥꯛꯂꯨꯛ ꯄꯔꯦꯡ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯪꯂꯤ꯫ ꯊꯣꯏꯕꯤ ꯄꯥꯃꯦꯁꯣꯔꯕꯨ ꯂꯛꯅꯔꯒꯦ ꯃꯇꯥꯒꯨꯝ ꯈꯔ ꯂꯥꯞꯅ ꯂꯩꯔꯤꯉꯩꯗꯒꯤ ꯀꯧꯔꯛꯏ, ꯑꯩꯒ꯭ꯌꯥ, ꯑꯩꯒ꯭ꯌꯥ, ꯁꯣꯝꯗ ꯎꯇꯤ ꯋꯥꯠꯂꯤ, ꯎꯇꯤ ꯊꯣꯡꯕ꯫ ꯄꯥꯃꯦꯁꯣꯔ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯌꯦꯡꯊꯣꯔꯛꯇꯨꯅ ꯇꯞꯅ ꯁꯣꯜꯂꯤ꯫ ꯏꯁ, ꯁꯃꯨꯗ꯭ꯔ ꯋꯥꯡꯃꯗ ꯂꯩꯕꯒꯨꯝꯅ ꯂꯥꯞꯅꯔꯤꯕ ꯑꯁꯤꯗ ꯐꯩ ꯐꯩ, ꯁꯨꯡꯇꯥ ꯇꯥꯁꯤꯟꯅꯔꯣꯏꯒꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯏꯟꯁꯥꯡ ꯌꯦꯟꯐꯝ ꯊꯣꯛꯄ ꯃꯈꯥ ꯑꯗꯨꯝ ꯆꯠꯊꯔꯤ ꯄꯥꯃꯦꯁꯣꯔ꯫ ꯄꯥꯃꯦꯁꯣꯔꯅ ꯎꯇꯤ ꯌꯥꯅꯔꯕꯣ ꯃꯌꯥꯝ? ꯊꯣꯏꯕꯤ ꯊꯥꯔꯤꯛꯊꯥꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏ, ꯀꯔꯤꯅꯣ ꯊꯥꯔꯤꯛ, ꯑꯁꯤꯒꯤ
ꯕꯥꯃꯣꯟ ꯄꯨꯛꯁꯦꯞꯄꯁꯦ ꯃꯅꯥꯁꯨ ꯄꯪꯖꯥꯜꯂꯣ ꯃꯤꯅ ꯉꯁꯥꯏꯗꯒꯤ ꯎꯇꯤꯗꯅ ꯀꯧꯔꯤꯁꯦ ꯇꯥꯗꯕ ꯃꯈꯩ ꯑꯁꯣꯝꯗ ꯆꯠꯈ꯭ꯔꯤꯁꯦ ꯉꯁꯤꯅꯦ ꯑꯩꯅ ꯏ ꯀꯥꯔꯛꯇꯅ ꯃꯥꯒꯤ ꯏꯟꯖꯥꯡ ꯍꯥꯞꯄꯤꯕ ꯄꯥꯇ꯭ꯔꯁꯦ ꯑꯣꯏꯅ ꯃꯨꯜꯂꯨꯅꯤꯁꯦ ꯊꯥꯔꯤꯛ ꯊꯥꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯑꯩꯒ꯭ꯌꯥ ꯁꯣꯝꯗ ꯑꯝꯇ ꯂꯥꯛꯄꯤꯌꯣ ꯎꯇꯤ ꯋꯥꯠꯂꯦ ꯎꯇꯤꯕꯨ ꯆꯥꯖꯅꯤꯡꯕꯤ ꯎꯇꯤꯕꯨ ꯄꯥꯝꯖꯕꯤ ꯌꯥꯝꯅ ꯂꯩꯔꯤꯌꯦ ꯄꯥꯃꯦꯁꯣꯔ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯍꯥꯞꯄꯤ ꯈꯥꯕꯩ ꯑꯃ ꯊꯣꯏꯕꯤ ꯅꯨꯄꯥ ꯃꯥꯒꯤ ꯁꯧ ꯂꯥꯡꯕ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯃꯨꯛꯁꯨ ꯂꯛꯅꯕ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯑꯩꯒ꯭ꯌꯥ ꯏꯁꯧ ꯂꯥꯡꯕꯤꯒꯅꯨ ꯈꯔ ꯇꯞꯅ ꯍꯥꯞꯄꯤꯌꯨ ꯁꯦꯠꯆꯔꯤꯕꯁꯦ ꯐꯤ ꯑꯉꯧꯕꯅꯤ ꯈꯥꯕꯩ ꯑꯃꯅꯁꯨ ꯑꯣꯛꯂꯣꯏꯗꯣ ꯑꯩꯈꯣꯏꯗꯤꯅꯦ ꯈꯥꯕꯩ 2 ꯑꯃꯒ ꯍꯥꯞꯄꯤꯔꯝꯃꯨ ꯄꯥꯃꯦꯁꯣꯔ ꯊꯣꯏꯕꯤꯗ ꯄꯩꯅ ꯌꯦꯡꯂꯗꯨꯅ ꯅꯨꯄꯥꯅ ꯇꯞꯄꯒꯨꯝꯅ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯇꯨꯅ ꯏꯟꯁꯥꯡ ꯑꯗꯨ ꯍꯥꯞꯆꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯅꯨ ꯃꯆꯥꯅꯨꯄꯤꯗ ꯍꯋꯥꯏꯖꯥꯔ ꯂꯧꯔꯨꯅꯕ ꯍꯥꯏꯔꯤ ꯊꯣꯏꯕꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯆꯠꯂꯣ ꯕꯥꯃꯣꯟ ꯏꯃꯨꯡꯗꯅꯦ ꯍꯋꯥꯏꯖꯥꯔ ꯂꯣꯟꯒꯅꯤ ꯍꯥꯏꯕꯅꯤ ꯉꯁꯤꯅꯦ ꯈꯤꯇ ꯂꯧꯔꯨꯆꯣ ꯆꯠꯂꯣ ꯃꯤꯅ ꯂꯣꯏꯅ ꯍꯥꯟꯈꯤꯕ ꯇꯥꯔꯦ ꯑꯝꯇ ꯂꯧꯔꯨꯆꯣ ꯆꯠꯂꯨꯅꯦ ꯅꯪꯕꯣ ꯏꯆꯦ ꯔꯥꯙꯦꯗꯤꯅꯦ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯕꯅꯤ ꯃꯥꯒꯤ ꯍꯋꯥꯏꯖꯥꯔ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯅꯤ ꯆꯠꯂꯣ ꯊꯣꯏꯕꯤ ꯁꯨꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯑꯁ ꯇꯜꯂꯦ ꯏꯃꯥ ꯑꯗꯨꯝ ꯂꯧꯔꯨꯆꯣ ꯑꯩ ꯆꯠꯄ ꯇꯜꯂꯦꯕ ꯍꯩ ꯏꯃꯥ ꯌꯨꯝꯗ ꯆꯒꯦꯝ ꯄꯣꯝꯅꯅꯕ ꯄꯣꯠ ꯆꯩ ꯂꯥꯡꯉꯝꯈꯤꯒꯦ ꯃꯁꯤꯗꯤꯅꯦ ꯃꯔꯤꯟꯁꯦ ꯀꯌꯥꯗ ꯇꯜꯂꯤꯕꯅꯣ ꯌꯦꯡꯉꯨ ꯅꯊꯟꯇ ꯆꯠꯄ ꯇꯜꯂꯒꯅ ꯊꯥꯔꯤꯛꯄꯨꯁꯨ ꯍꯦꯛ ꯀꯧꯈꯣ ꯃꯤꯒꯤ ꯃꯆꯥꯗꯣ ꯃꯤꯔꯦꯝ ꯅꯠꯇꯤꯌꯦ ꯃꯤꯁꯦ ꯑꯗꯨꯝ ꯁꯪꯉꯒ ꯂꯩꯗꯧꯁꯤ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯩ ꯏꯊꯟꯇ ꯃꯣꯏꯗ ꯆꯪꯕ ꯉꯝꯃꯣꯏ ꯊꯥꯔꯤꯛ ꯌꯥꯔꯛꯇ꯭ꯔꯗꯤ ꯏꯃꯥꯅ ꯆꯠꯀꯗꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯣꯏꯗ ꯆꯪꯕ ꯇꯜꯂꯤꯗꯤ ꯀꯅꯥ ꯂꯩꯒꯦ ꯀꯅꯥ ꯂꯩꯒꯦꯕ ꯍꯣ ꯀꯅꯥꯝꯇ ꯂꯩꯇꯤꯌꯦ ꯆꯠꯆꯧꯔꯒꯦ ꯌꯥꯔꯦ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯊꯣꯏꯕꯤꯁꯨ ꯆꯠꯅꯤꯡꯂꯤꯕꯅꯤ ꯀꯔꯤꯒꯤꯁꯨ ꯆꯠꯅꯤꯡꯂꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯎꯅꯤꯡꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯁꯪꯒꯥꯏꯗꯅꯤ ꯂꯦꯡꯂꯨꯆꯣ ꯍꯥꯏꯔꯛꯄ ꯍꯔꯥꯎꯕꯅ ꯃꯁꯥꯗꯨꯗꯤ ꯂꯣꯏꯔꯕꯅꯤ ꯃꯊꯟꯇ ꯍꯦꯛ ꯆꯪꯂꯨꯕꯁꯨ ꯏꯀꯥꯏꯖꯗꯨꯅ ꯇꯧꯔꯤꯕꯅꯤ ꯊꯣꯏꯕꯤ ꯊꯥꯔꯤꯛꯄꯨ ꯍꯧꯔꯨꯗꯨꯅ ꯂꯥꯛꯏ ꯄꯥꯃꯦꯁꯣꯔꯒꯤ ꯀꯣꯟꯊꯣꯡꯗꯅꯤ ꯑꯅꯤꯗꯨꯅ ꯂꯦꯞꯂꯤꯕꯗꯣ ꯊꯣꯏꯕꯤꯅ ꯊꯥꯔꯤꯛ ꯃꯣꯏ ꯃꯃꯥꯗꯣ ꯂꯩꯔꯝꯃꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯔꯅꯤꯗ ꯅꯪ ꯆꯪꯉꯨꯔꯒꯦꯔꯥ ꯑꯝꯇ ꯇꯥꯅꯤꯡꯗꯦꯀꯣ ꯉꯔꯥꯡꯅ ꯃꯔꯣꯜ ꯑꯃ ꯊꯧꯅꯥ ꯐꯔꯤꯕ ꯍꯧꯖꯤꯛꯅ ꯎꯇꯨꯕꯤ ꯁꯥꯗꯅ ꯂꯥꯎ ꯆꯪꯁꯤ ꯂꯥꯎ ꯃꯌꯨꯝꯗ ꯆꯪꯉꯒꯅꯦ ꯂꯛꯅꯔꯨꯁꯤ ꯅꯪꯒꯤ ꯑꯩꯒ꯭ꯌꯥꯗꯣ ꯃꯔꯦꯡꯕꯥꯟꯗ ꯐꯗꯤ ꯑꯆꯣꯠꯄ ꯑꯃꯒ ꯌꯥꯜꯂꯒ ꯆꯥꯛ ꯊꯣꯡꯂꯨꯕꯒꯤ ꯍꯨꯃꯥꯡꯒ ꯆꯤꯔꯤ ꯅꯥꯟꯊꯔꯒ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯀꯥꯏꯅ ꯍꯥꯏꯕ ꯊꯣꯛꯂꯛꯄꯗꯣ ꯑꯗꯨꯒꯤ ꯇꯟꯖꯥꯒ ꯑꯣꯏꯔꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯊꯣꯏꯕꯤ ꯊꯥꯔꯤꯛ ꯊꯥꯗ ꯌꯦꯡꯗꯨꯅ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯀꯗꯥꯏꯗꯩ ꯆꯥꯛꯅꯣ ꯂꯥꯛꯑꯣ ꯆꯪꯗ ꯑꯣꯏꯔꯗꯤ ꯆꯪꯉꯁꯤ ꯏꯃꯥꯅ ꯍꯣꯔꯦꯟ ꯑꯩ ꯈꯣꯟꯖꯥꯎ ꯊꯥꯗꯔꯛꯀꯅꯤ ꯑꯃꯨꯛ ꯂꯥꯛꯑꯣ ꯅꯪ ꯍꯥꯟꯅ ꯃꯥꯡꯊꯥꯎ ꯂꯥꯛꯑꯣ ꯆꯞ ꯃꯥꯟꯅꯅ ꯆꯪꯃꯤꯟꯅꯕ ꯀꯩꯗꯧꯕ ꯉꯥꯡꯈ꯭ꯔꯕꯣꯅꯤ ꯇꯨꯃꯤꯟ ꯆꯠꯂꯣ ꯃꯥꯡꯗ ꯑꯗꯨꯝ ꯑꯅꯤꯗꯣ ꯏꯟꯅ ꯀꯥꯎꯅ ꯇꯧꯗꯨꯅ ꯇꯨꯡꯗ ꯃꯥꯡꯗ ꯂꯥꯛꯃꯤꯟꯅꯩ ꯊꯥꯔꯤꯛꯅ ꯃꯥꯡ ꯊꯥꯡꯗꯨꯅ ꯎꯔꯦ ꯈꯔ ꯆꯪꯂꯛꯂꯒ ꯌꯨꯝꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩꯗ ꯃꯥꯟꯗꯞ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯔꯥꯙꯦ ꯄꯥꯃꯦꯁꯣꯔꯒꯤꯅ ꯃꯃꯥ ꯏꯕꯦꯝꯃ ꯊꯧꯔꯥꯅꯤꯗꯣ ꯊꯨꯃꯣꯛ ꯑꯆꯧꯕ ꯑꯃꯗ ꯍꯋꯥꯏꯖꯥꯔ ꯃꯌꯣꯝꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯊꯤꯗꯨꯅ ꯍꯥꯞꯂꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯊꯥꯔꯤꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯏ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯃꯣꯏ ꯃꯃꯥꯅꯤ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯃꯃꯥꯗꯩ ꯅꯠꯇ꯭ꯔꯣ ꯏꯕꯥꯅꯤꯅ ꯍꯋꯥꯏ ꯂꯧꯕ ꯂꯥꯛꯏꯁꯦ ꯇꯥꯅꯤꯡꯗꯦ ꯊꯣꯏꯕꯤ ꯌꯥꯝ ꯏꯀꯥꯏ ꯊꯤꯒꯟꯕꯤꯒ ꯁꯥꯔꯛꯀꯅꯨ ꯄꯛꯇꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯅ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯆꯤꯡꯕꯣꯏ ꯁꯝꯕꯣꯏ ꯇꯧꯗꯨꯅ ꯔꯥꯙꯦꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯁꯤꯜꯂꯤ ꯑꯗꯨꯒ ꯀꯧꯏ ꯕꯥꯃꯣꯟ ꯏꯃꯥꯕꯣ ꯔꯥꯙꯦꯁꯨ ꯂꯩꯁꯥꯕꯤ ꯑꯅꯤ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕ ꯃꯤꯡꯒꯧ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯍꯔꯥꯎ ꯈꯨꯝꯂꯛꯏ ꯍꯩꯃꯥ ꯅꯕꯥꯅꯤꯔꯥ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯣ ꯂꯥꯛꯑꯣ ꯔꯥꯙꯦꯅ ꯍꯔꯥꯎꯅ ꯀꯧꯁꯤꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯊꯣꯏꯕꯤ ꯁꯣꯔ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯇꯨꯅ ꯔꯥꯙꯦꯒꯤ ꯃꯅꯥꯛꯇ ꯀꯣꯏꯗꯅ ꯐꯝꯖꯤꯜꯂꯤ ꯃꯆꯤꯟ ꯃꯈꯥ ꯏꯔꯨꯝ ꯂꯨꯝꯗ ꯍꯥꯏꯅꯤꯡ ꯉꯥꯡꯅꯤꯡꯕ ꯕꯟ ꯂꯩꯇ ꯍꯥꯏꯕꯅꯤ ꯊꯣꯏꯕꯤ ꯉꯁꯥꯏ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯕꯨꯗꯤ ꯑꯍꯥꯟꯕ ꯃꯥꯒꯤ ꯑꯩꯒ꯭ꯌꯥꯒꯤ ꯃꯌꯨꯝꯗ ꯆꯪꯕꯅꯤ ꯈꯟꯖꯗꯨꯅ ꯑꯗꯨꯝ ꯏꯀꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯔꯥꯙꯦꯅ ꯏꯐ ꯐꯗꯣꯛꯅ ꯏꯀꯣꯏ ꯀꯣꯏꯗꯕ ꯃꯇꯧ ꯎꯠꯂꯛꯄ ꯑꯗꯨꯗꯗꯤ ꯊꯣꯏꯕꯤ ꯇꯨꯃꯤꯟ ꯂꯩꯒꯦ ꯉꯝꯗ꯭ꯔꯦ ꯃꯍꯧꯁꯥꯒꯨꯝ ꯃꯥꯒꯤ ꯍꯧꯅꯕꯤ ꯍꯥꯏꯅꯤꯡ ꯉꯥꯡꯅꯤꯡꯕ ꯍꯥꯏꯕ ꯍꯧꯔꯛꯂꯦ ꯑꯀꯣꯏꯕ ꯑꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯕꯥꯃꯣꯟ ꯏꯃꯥꯕꯣ ꯍꯋꯥꯏꯖꯥꯔꯁꯦ ꯀꯅꯥꯅ ꯂꯣꯜꯂꯤꯅꯣ ꯔꯥꯙꯦ ꯉꯛꯅ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯅꯪ ꯏꯃꯥꯕꯣꯛꯅ ꯂꯣꯟꯗ꯭ꯔꯗꯤ ꯀꯅꯥꯅ ꯂꯣꯟꯗꯣꯏꯅꯣꯅꯦꯍꯦ ꯑꯉꯥꯎꯕꯤꯁꯤꯗꯤ ꯊꯥꯔꯤꯛ ꯊꯥꯁꯨ ꯊꯣꯏꯕꯤꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯕꯅꯤ
ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯄꯤꯔꯛꯏ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯃꯈꯥ ꯇꯥꯈꯤꯒꯗꯧꯔꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯨꯒꯠꯂꯛꯏ꯫ ꯊꯣꯏꯕꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯈꯨꯝꯂꯛꯏ, ꯑꯣ ꯑꯩꯗꯤ ꯑꯩꯒ꯭ꯌꯥ ꯄꯥꯃꯦꯁꯣꯔꯅꯒ ꯂꯣꯟꯕ꯭ꯔꯥꯅ ꯁꯨꯝ꯫ ꯔꯥꯙꯦ ꯅꯣꯛꯂꯒ, ꯅꯪ ꯑꯩꯒ꯭ꯌꯥ ꯍꯣꯏꯅꯦ ꯁꯤꯒꯨꯝꯕꯒꯥꯁꯦ ꯄꯥꯏꯕꯤꯌꯨ ꯌꯥꯕ ꯅꯠꯇꯦꯗ꯫ ꯊꯕꯛ ꯑꯝꯇꯪ ꯇꯧꯒꯦ ꯉꯥꯛꯇꯪ ꯁꯦꯟꯅꯔꯝꯃꯨ ꯍꯥꯏꯕꯒꯥꯁꯤ ꯌꯥꯕ ꯅꯠꯇꯦ, ꯃꯅꯝ ꯅꯝꯊꯤ ꯍꯥꯏꯗꯅ꯫ ꯊꯣꯏꯕꯤ ꯋꯥꯗꯣ ꯇꯥꯕꯗ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯅꯣꯛꯇꯨꯅ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯊꯥꯔꯤꯛꯊꯥꯅ ꯐꯠꯊꯗꯨꯅ ꯍꯥꯏꯔꯛꯏ, ꯕꯥꯃꯣꯟ ꯏꯃꯥꯕꯣ, ꯑꯩꯈꯣꯏꯁꯦ ꯍꯋꯥꯏꯖꯥꯔ ꯂꯧꯕ ꯂꯥꯛꯄꯅꯦꯕ, ꯃꯌꯨꯝ 4 ꯈꯛꯇ ꯂꯧꯒꯦ꯫ ꯔꯥꯙꯦꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ, ꯍꯣꯏ ꯑꯗꯣ ꯉꯥꯏꯈꯣ, ꯄꯨꯡꯁꯨ ꯐꯅ ꯃꯉꯜꯂꯝꯒꯅꯤ, ꯅꯣꯏ ꯑꯩꯒ꯭ꯌꯥꯅꯅꯦ ꯆꯥ ꯂꯣꯜꯍꯟꯒꯦ, ꯆꯥ ꯊꯛꯈꯣꯀꯣ, ꯐꯝꯈꯣ ꯉꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯙꯦ ꯃꯆꯥꯕꯨ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯗꯣ ꯀꯥꯈꯠꯄꯒ ꯊꯥꯔꯤꯛꯅ ꯐꯠ ꯍꯥꯏꯔꯛꯏ, ꯌꯥꯔꯅꯤꯌꯦ ꯏꯃꯥꯕꯣ, ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯂꯒꯦ, ꯀꯣꯟꯅ ꯊꯛꯑꯒꯦ꯫ ꯊꯣꯏꯕꯤ ꯊꯥꯔꯤꯛꯊꯥꯗ ꯈꯨꯖꯤꯟꯅ ꯁꯤꯛꯇꯨꯅ ꯆꯤꯔꯣꯜ ꯇꯧꯔꯛꯏ, ꯃꯇꯝ ꯃꯥꯡꯈꯩ ꯂꯥꯛꯏꯁꯦ ꯐꯥꯒꯤꯔꯣ? ꯃꯁꯛꯇꯣ ꯎꯗꯣꯏꯅꯦ ꯆꯥ ꯄꯨꯊꯣꯔꯛꯑꯗꯤ꯫ ꯊꯛꯈ꯭ꯔꯁꯦꯀꯣ, ꯅꯪꯁꯤꯗꯤꯕ ꯌꯥꯝ ꯊꯛꯅꯤꯡꯗꯕꯒ ꯁꯥꯏ꯫ ꯊꯥꯔꯤꯛꯁꯨ ꯁꯨꯒꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯝ ꯉꯝꯃꯤ ꯏꯕꯦꯝꯃ ꯅꯪ꯫ ꯔꯥꯙꯦ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, ꯏꯕꯨꯡꯉꯣ ꯄꯥꯃꯦꯁꯣꯔ, ꯍꯩ ꯄꯥꯃꯦꯁꯣꯔꯥ, ꯅꯆꯟꯅꯨꯄꯤꯁꯤꯡ ꯂꯥꯛꯏꯅꯦꯍꯦ, ꯆꯥꯗꯣ ꯈꯤꯇ ꯂꯣꯜꯂꯛꯎꯅꯦ ꯅꯪꯕꯣ꯫ ꯄꯥꯃꯦꯁꯣꯔꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ, ꯍꯣꯏ ꯏꯃꯥ꯫ ꯉꯥꯏꯔꯣ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯣ, ꯀꯨꯏꯔꯣꯏꯗ, ꯌꯥꯝ ꯊꯨꯕꯅꯤ, ꯊꯣꯡ ꯊꯥꯛꯄꯒꯤꯅꯦ ꯍꯥꯏꯔꯗꯤ ꯑꯣꯟꯊꯣꯛꯅ ꯊꯨꯈ꯭ꯔꯕ꯫ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯃꯤꯠꯆꯤ ꯈꯠꯆꯤꯟꯅꯩ꯫ ꯊꯣꯏꯕꯤ ꯊꯥꯔꯤꯛꯊꯥꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏ, ꯁꯤꯃꯗꯤ ꯊꯝꯖꯅꯉꯥꯏꯅꯤꯍꯦ, ꯑꯩꯈꯣꯏ ꯑꯩꯒ꯭ꯌꯥꯗꯒꯤ, ꯅꯪꯅ ꯊꯝꯖꯜꯂꯣ ꯈꯔ ꯏꯕꯦꯝꯃ, ꯏꯀꯥꯏꯌꯨ꯫ ꯊꯥꯔꯤꯛ ꯅꯣꯛꯇꯨꯅ ꯈꯨꯝꯒꯦ ꯇꯧꯕꯒ ꯔꯥꯙꯦꯅ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯒꯦ, ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯅꯕꯥꯅꯤꯅ ꯁꯥꯔꯤꯗꯨꯕꯣ? ꯏꯃꯥꯕꯣꯛꯇꯁꯨ ꯈꯪꯍꯜꯂꯨꯗꯅ꯫ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯃꯥꯕꯣꯛ, ꯁꯨꯝ ꯋꯥꯔꯤ ꯑꯃ ꯁꯥꯕꯅꯤ꯫ ꯔꯥꯙꯦꯁꯨ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ, ꯑꯣ ꯑꯗꯣ ꯍꯋꯥꯏꯖꯥꯔ ꯑꯗꯨꯛ ꯌꯥꯝꯕ ꯂꯧꯔꯤꯁꯤꯕꯨ ꯀꯩꯗꯧꯅꯤ ꯍꯥꯏꯒꯦ ꯅꯃꯥꯅ? ꯍꯋꯥꯏꯖꯥꯔ ꯆꯒꯦꯝꯄꯣꯝꯅꯤ ꯍꯥꯏꯌꯦ ꯏꯃꯥꯅ, ꯑꯗꯨꯒꯤꯅꯤ ꯏꯃꯥꯕꯣꯛ꯫ ꯑꯣ ꯁꯦ ꯃꯌꯣ 4ꯁꯦ ꯄꯥꯏꯁꯤꯜꯂꯨ, ꯃꯔꯣꯏ ꯃꯄꯥꯡ ꯄꯥꯈꯣꯟ ꯅꯨꯡꯈꯣꯟꯒꯗꯤ ꯍꯧꯕ꯭ꯔꯣ? ꯍꯧꯋꯦ ꯏꯃꯥꯕꯣꯛ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯐꯝꯂꯤꯉꯩ ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯞ ꯆꯥꯅꯅ ꯍꯦꯛ ꯃꯔꯦꯡꯕꯥꯟ ꯑꯗꯨꯗ ꯐꯗꯤ ꯑꯆꯣꯠꯄ ꯑꯃ ꯌꯥꯟꯗꯨꯅ ꯆꯥꯗꯨ ꯄꯨꯊꯣꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯌꯦꯡꯗꯨꯅ ꯍꯧꯅ ꯍꯦꯛꯇ ꯅꯣꯛꯊꯣꯔꯛꯏ꯫ ꯄꯥꯃꯦꯁꯣꯔ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯉꯛꯆꯥꯅꯅ ꯁꯣꯜꯂꯤ, ꯑꯅꯤꯁꯤꯒꯤꯔꯕ ꯑꯩꯅ ꯂꯣꯜꯂꯤꯕ ꯆꯥꯁꯦ? ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯈꯪꯗꯦ, ꯃꯁꯤꯒꯤ ꯊꯣꯏꯕꯤ ꯍꯥꯏꯕ꯭ꯔꯥ ꯂꯩꯁꯥꯕꯤ ꯑꯐꯥꯎꯕꯤ ꯑꯁꯤ, ꯃꯥꯅ ꯑꯩꯁꯦ ꯐꯥꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ, ꯑꯩ ꯈꯪꯉꯕꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯩ ꯄꯥꯃꯦꯁꯣꯔ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯔꯥꯙꯦꯗꯤ ꯉꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯝꯅ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯗ, ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯅꯕꯥꯅꯤꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯏꯗꯨꯕꯣ? ꯔꯥꯙꯦꯗꯤ ꯅꯨꯡꯇꯤꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧ ꯑꯗꯨ ꯎꯗꯨꯅꯇ ꯂꯩꯔꯕꯅꯤꯅ ꯀꯔꯤꯁꯨ ꯅꯣꯛꯅꯤꯡꯕ ꯐꯥꯎꯗꯦ꯫ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯅ ꯀꯥ ꯍꯦꯟꯅ ꯍꯦꯟꯖꯜꯂꯨꯕꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦ꯫ ꯉꯁꯥꯏ ꯃꯕꯥꯅꯤꯅ ꯂꯥꯛꯄꯗ ꯍꯥꯏꯅꯔꯛꯈꯤꯕ ꯃꯑꯣꯡ ꯑꯗꯨꯒ ꯆꯞ ꯆꯥꯅ ꯊꯣꯛꯂꯛꯄ ꯑꯁꯤꯗ ꯑꯅꯤꯁꯤ ꯑꯁꯤ ꯌꯧꯅ ꯅꯣꯛꯅꯤꯡꯂꯨꯔꯤꯕ ꯖꯥꯠꯅꯤ꯫ ꯊꯣꯏꯕꯤ ꯔꯥꯙꯦꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯣꯛꯄ ꯑꯗꯨ ꯈꯪꯖꯤꯟꯗꯨꯅ ꯇꯍꯥ ꯈꯨꯝꯂꯛꯏ, ꯕꯥꯃꯣꯟ ꯏꯃꯥꯕꯣ, ꯀꯩꯁꯨ ꯇꯧꯗꯦ, ꯑꯩꯈꯣꯏ ꯆꯠꯂꯒꯦ, ꯆꯥꯗꯣ ꯀꯣꯟꯅ ꯊꯛꯑꯒꯦ, ꯏꯃꯥꯅ ꯑꯩ ꯉꯥꯡꯉꯅꯤ, ꯀꯨꯏꯔꯦ ꯂꯩꯔꯛꯏꯕ ꯃꯇꯝꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯔꯥꯙꯦꯒꯤ ꯄꯥꯎꯈꯨꯝ ꯇꯥꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯄꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯏꯊꯥ ꯊꯥꯖꯗꯅ ꯄꯥꯃꯦꯁꯣꯔꯁꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯅꯤꯗꯨꯒꯤ ꯂꯝꯕꯤ ꯊꯠꯂꯤ ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯥꯗꯣ ꯊꯣꯏꯕꯤꯗ ꯅꯝꯄꯤ ꯄꯤꯁꯤꯜꯂꯤ꯫ ꯊꯣꯏꯕꯤ ꯏꯉꯛ-ꯉꯛꯅ ꯄꯥꯃꯦꯁꯣꯔꯗ ꯌꯦꯡꯗꯨꯅ ꯆꯥꯗꯣ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯍꯪꯉꯤ, ꯀꯩꯒꯤꯅꯣ? ꯑꯩꯈꯣꯏ ꯊꯛꯑꯔꯣꯏꯌꯦ꯫ ꯄꯥꯃꯦꯁꯣꯔ ꯁꯥꯎꯔꯥꯡꯅꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯣꯏ ꯊꯛꯇꯕ, ꯉꯁꯥꯏꯗꯒꯤ ꯑꯇꯩ ꯊꯕꯛ ꯇꯧꯒꯗꯕ ꯐꯥꯎꯕ ꯆꯥ ꯂꯣꯜꯂꯒ ꯃꯇꯝ ꯃꯥꯡꯍꯜꯂꯤꯅꯤ, ꯑꯗꯨꯒ ꯊꯛꯇꯕ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯊꯥꯗꯁꯨ ꯆꯥꯗꯣ ꯑꯃ ꯄꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯊꯣꯏꯕꯤ ꯆꯥꯗꯣ ꯐꯨ ꯀꯥꯝꯂꯒ ꯅꯝꯐꯨ ꯁꯥꯐꯨꯗ ꯊꯛꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯗꯨꯗ, ꯐꯔꯦ, ꯅꯪꯒꯤ ꯆꯥ ꯃꯆꯤꯠꯁꯤꯇꯪ ꯂꯣꯟꯕꯗ ꯋꯥ ꯑꯃ ꯑꯣꯏꯅ ꯉꯥꯡꯕꯅꯦꯕ, ꯍꯥꯎꯁꯨ ꯍꯥꯎꯇꯦ, ꯑꯁꯨꯛ ꯍꯥꯎꯇꯕꯁꯤꯕꯨ ꯀꯃꯥꯏ ꯂꯣꯜꯂꯤ ꯆꯥꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯃꯔꯩꯒꯗꯨ ꯇꯤꯡꯊꯣꯛꯂꯒ ꯐꯨ ꯀꯥꯝꯊꯣꯛꯄ ꯁꯥꯖꯤꯟꯅꯩ꯫ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯔꯥꯙꯦ ꯃꯀꯣꯛ ꯉꯥꯎꯔꯗꯨꯅ
ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣꯅꯦ ꯑꯉꯥꯎꯕ, ꯅꯪꯅ ꯅꯆꯟ ꯑꯅꯤꯗꯨ ꯊꯥꯆꯤꯟꯗꯨꯅ ꯑꯃꯨꯛ ꯊꯝꯂꯤꯕꯗꯨꯕꯣ? ꯃꯤ ꯊꯦꯡꯒꯅꯤꯅꯦꯍꯦ꯫ ꯊꯣꯏꯕꯤ ꯔꯥꯙꯦꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯄꯥꯃꯦꯁꯣꯔꯗ ꯄꯩꯅ ꯌꯦꯡꯂꯝꯂꯒ ꯄꯥꯈꯪ ꯑꯗꯨꯒꯤ ꯃꯄꯥꯝꯕꯣꯝ ꯑꯗꯨꯗ ꯊꯦꯡꯒꯥꯏ ꯎꯁꯤꯠꯇꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯄꯥꯃꯦꯁꯣꯔ ꯃꯥꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ ꯃꯄꯥꯝꯕꯣꯝ ꯑꯗꯨꯗ ꯅꯥꯟꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯏ꯫ ꯔꯥꯙꯦ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯏ, ꯀꯔꯤꯅꯣ ꯅꯪꯅ ꯅꯣꯛꯇꯅꯒ ꯑꯃꯨꯛ ꯂꯦꯞꯍꯧꯔꯤꯕꯁꯤꯅ? ꯄꯥꯃꯦꯁꯣꯔ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯉꯛꯂꯗꯨꯅ ꯍꯪꯂꯛꯏ, ꯀꯩꯅꯣ ꯏꯃꯥ, ꯑꯩꯕꯨ ꯅꯣꯛꯄ꯭ꯔꯣ ꯍꯥꯏꯁꯦ? ꯔꯥꯙꯦ ꯃꯆꯥꯅꯨꯄꯥꯒꯤ ꯃꯀꯣꯛꯇꯣ ꯏꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯣ ꯏꯃꯥꯒꯤ ꯄꯥꯃꯦꯁꯣꯔꯥ, ꯅꯨꯡꯉꯥꯏꯗꯀꯣ ꯏꯆꯥꯅ ꯅꯨꯡꯉꯥꯏꯕꯁꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯥ ꯍꯋꯥꯏꯖꯥꯔꯁꯦ ꯈꯤꯇ ꯌꯣꯜꯂꯨꯈꯤꯒꯦ, ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯜꯂꯝꯃꯣ ꯂꯥꯛꯑꯣ, ꯆꯪꯉꯣ ꯆꯪꯉꯣ ꯆꯪꯉꯣ, ꯏꯃꯥ ꯊꯦꯡꯉꯕꯅꯤꯀꯣ꯫ ꯄꯥꯃꯦꯁꯣꯔ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕ ꯅꯠꯇꯦ꯫ ꯂꯨꯈꯝ ꯑꯗꯨꯗ ꯃꯈꯨꯠ ꯈꯨꯠꯆꯣꯏ ꯑꯗꯨꯅ ꯈꯣꯠꯇꯨꯅ ꯃꯥꯅ ꯅꯣꯛꯂꯨꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯦꯞꯍꯧꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤ ꯄꯨꯂꯞ ꯍꯧꯅꯗꯨꯅ ꯈꯨꯜꯒꯤ ꯁꯤꯡꯖꯨ ꯄꯣꯠꯐꯝ ꯇꯝꯅ ꯁꯤꯡꯖꯨ ꯆꯥꯔꯨꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯂꯩꯁꯥꯕꯤ ꯈꯔꯅ, ꯏꯟꯗꯣꯟ ꯅꯨꯡꯁꯤ, ꯁꯤꯡꯖꯨ ꯈꯤꯇ ꯁꯦꯝꯕꯤꯌꯣ, ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯆꯥꯗꯣꯏꯅꯤ, ꯑꯗꯨꯅ ꯈꯔ ꯌꯥꯝꯅꯁꯨ ꯇꯝꯕꯤꯌꯣ꯫ ꯅꯨꯡꯁꯤꯁꯨ ꯅꯣꯛꯂꯗꯨꯅ, ꯍꯥ, ꯏꯟꯗꯣꯟꯗꯤ ꯍꯟꯗꯛ ꯃꯔꯛꯇꯤꯅꯦ ꯅꯣꯏ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯍꯥꯏꯗꯅ ꯈꯜꯂꯝꯂꯤꯕꯅꯤꯅꯦ꯫ ꯂꯥꯎ ꯂꯥꯎ ꯂꯥꯎ, ꯐꯝꯃꯨ ꯂꯥꯎ ꯐꯝꯃꯨ ꯂꯥꯎ ꯁꯤꯗ, ꯏꯟꯗꯣꯟ ꯁꯤꯡꯖꯨ ꯃꯆꯜꯁꯦ ꯈꯔ ꯈꯖꯤꯛ ꯍꯥꯞꯈꯤꯒꯦꯀꯣ꯫ ꯍꯣꯏ ꯏꯟꯗꯣꯟ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯐꯝ ꯑꯗꯣꯝꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯍꯧꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯁꯨ ꯁꯤꯡꯖꯨ ꯃꯆꯜ ꯑꯗꯨ ꯁꯣꯏꯅ ꯁꯣꯏꯅ ꯋꯥꯔꯤ ꯍꯧꯔꯛꯏ꯫ ꯅꯨꯡꯁꯤꯅ, ꯂꯩꯁꯥꯕꯤ ꯁꯥ, ꯉꯁꯤꯗꯤ ꯏꯟꯗꯣꯟ ꯋꯥ ꯑꯝꯇ ꯍꯪꯒꯦꯅ꯫ ꯊꯥꯔꯤꯛꯅ, ꯀꯩꯅꯣ ꯏꯟꯗꯣꯟ ꯍꯪꯉꯣ꯫ ꯑꯋꯥꯡ ꯊꯪꯕꯒꯤ ꯕꯥꯃꯣꯟ ꯂꯩꯀꯥꯏꯒꯤ ꯄꯥꯃꯦꯁꯣꯔ ꯍꯥꯏꯕꯗꯣ ꯅꯣꯏ ꯀꯅꯥꯅꯣ ꯂꯩꯁꯥꯕꯤ ꯑꯃꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯅꯩꯅꯦ꯫ ꯅꯨꯡꯁꯤꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯣ ꯋꯥ ꯂꯥꯎꯅ ꯅꯣꯛꯇꯨꯅ ꯊꯣꯏꯕꯤꯗ ꯌꯦꯡꯉꯤ꯫ ꯊꯣꯏꯕꯤꯁꯨ ꯋꯥꯗꯣ ꯇꯥꯕꯗ ꯉꯛꯂꯗꯨꯅ ꯍꯪꯂꯛꯏ, ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣ ꯏꯟꯗꯣꯟ? ꯃꯀꯣꯛꯇꯣ ꯊꯨꯒꯥꯏꯒꯦꯅꯦ, ꯅꯨꯡ ꯃꯆꯦꯛ ꯅꯥꯏꯕ ꯑꯃꯅ ꯊꯤꯟꯒꯦ꯫ ꯅꯨꯡꯁꯤ ꯊꯣꯏꯕꯤꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯃꯃꯤꯠꯀꯥꯏꯗꯣ ꯂꯥꯎꯊꯣꯛꯇꯨꯅ ꯍꯪꯂꯛꯏ, ꯑꯦ ꯊꯣꯏꯕꯤ, ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯕꯣ? ꯅꯠꯇꯦ, ꯅꯣꯏꯒꯤꯁꯤꯕꯨ ꯅꯣꯏ ꯃꯔꯛꯁꯤꯗꯒ ꯌꯥꯎ ꯂꯥꯛꯄ꯭ꯔꯩꯃꯤ꯫ ꯊꯣꯏꯕꯤ ꯅꯣꯛꯇꯨꯅ, ꯀꯗꯥꯏꯗꯩ ꯌꯥꯎꯗꯦ ꯏꯟꯗꯣꯟ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯑꯆꯪꯕ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯄꯥꯃꯦꯁꯣꯔꯁꯨ ꯃꯃꯥꯟꯅꯕ 3-4 ꯇꯧꯗꯨꯅ ꯁꯤꯡꯖꯨ ꯄꯣꯠꯐꯝ ꯇꯝꯅ ꯂꯥꯛꯇꯨꯅ, ꯏꯟꯗꯣꯟ, ꯁꯤꯡꯖꯨ ꯈꯤꯇ ꯄꯤꯌꯣ, ꯉꯁꯤꯗꯤ ꯕꯥꯃꯣꯟ ꯄꯥꯈꯪ ꯑꯃ ꯃꯕꯨꯛ ꯀꯥꯏꯈꯩ ꯄꯤꯖꯒꯦ, ꯑꯗꯨꯒꯅꯦ ꯃꯈꯣꯡ ꯍꯥꯝꯗꯍꯟꯒꯦ, ꯈꯪꯅꯤꯗꯅ꯫ ꯃꯥꯂꯪꯕꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯨꯡꯁꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯪꯂꯛꯏ, ꯍꯥꯏ, ꯀꯔꯤꯅꯣꯅꯦ ꯃꯥꯂꯪꯕ ꯅꯪꯅ ꯍꯥꯏꯔꯤꯗꯨꯅ? ꯃꯥꯂꯪꯕ ꯈꯖꯤꯛ ꯅꯣꯛꯂꯒ, ꯏꯟꯗꯣꯟ, ꯋꯥ ꯌꯥꯝꯅ ꯈꯪꯗꯕ, ꯃꯃꯥꯏ ꯁꯣꯟꯕꯗꯒꯤ ꯁꯣꯜꯂꯕ ꯕꯥꯃꯣꯟ ꯑꯃ ꯂꯩꯔꯦ, ꯃꯤꯠꯁꯦ ꯌꯥꯝꯅ ꯅꯥꯔꯕ, ꯑꯗꯨꯒꯤꯅꯤ ꯏꯟꯗꯣꯟ꯫ ꯄꯥꯃꯦꯁꯣꯔ ꯃꯥꯂꯪꯕꯒꯤ ꯄꯥꯝꯕꯣꯝꯗ ꯀꯤꯟꯅ ꯊꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯃꯥꯂꯪꯕ, ꯃꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯁꯤꯡꯖꯨ ꯆꯥꯏꯁꯤ ꯅꯪ ꯎꯗꯕ꯭ꯔꯕ ꯍꯥ? ꯃꯥꯂꯪꯕ ꯃꯄꯥꯝꯕꯣꯝ ꯑꯗꯨꯗ ꯅꯥꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯁ, ꯀꯩꯅꯣ ꯅꯥꯏꯌꯦ, ꯀꯅꯥ ꯈꯪꯅꯤꯒꯦ ꯑꯩꯗꯤ? ꯇꯥꯟ ꯐꯅ ꯑꯗꯨꯝ ꯆꯥꯔꯦ, ꯌꯥꯎꯕ꯭ꯔ ꯑꯝꯇꯕꯨ ꯌꯦꯡꯈꯤꯒꯦ, ꯅꯁꯥꯅ ꯋꯥ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯍꯥꯏꯕꯤꯔꯒꯦꯅꯦ ꯍꯥ? ꯑꯁ, ꯌꯥꯔꯣꯏꯀꯣ, ꯅꯪ ꯍꯥꯏꯗ ꯍꯥꯏꯌꯨ, ꯈꯪꯅꯤ ꯅꯪ꯫ ꯃꯥꯂꯪꯕ ꯄꯥꯃꯦꯁꯣꯔꯅ ꯍꯥꯏꯔꯤꯗꯨ ꯇꯥꯗꯕ ꯃꯈꯩ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯈ꯭ꯔꯦ, ꯂꯩꯁꯥꯕꯤꯈꯩ ꯁꯤꯡꯖꯨ ꯆꯥꯕ ꯊꯣꯔꯛꯏꯔꯣ? ꯊꯥꯔꯤꯛ ꯊꯥꯅ, ꯍꯣꯏ ꯃꯥꯂꯪꯕ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒ ꯑꯣꯏꯕꯁꯤꯗ ꯁꯨꯝ ꯆꯥꯔꯨꯁꯦꯅ ꯃꯌꯥꯝ ꯍꯧꯅꯔꯒ ꯊꯣꯔꯛꯏꯅꯤ꯫ ꯃꯥꯂꯪꯕ ꯅꯣꯛꯇꯨꯅ, ꯑꯣ, ꯆꯥꯔꯣ ꯆꯥꯔꯣ, ꯉꯁꯤꯗꯤꯅꯦ ꯁꯤꯡꯖꯨꯒꯤ ꯁꯦꯜꯈꯩꯗꯣ ꯊꯣꯏꯕꯤꯒꯤ ꯃꯤꯡꯗ ꯑꯩꯒ꯭ꯌꯥ ꯄꯥꯃꯦꯁꯣꯔꯅ ꯂꯣꯏꯅ ꯄꯨꯊꯣꯛꯑꯅꯤ ꯍꯥꯏꯕꯅꯤꯀꯣ꯫ ꯄꯥꯃꯦꯁꯣꯔ ꯃꯆꯤꯟ ꯑꯅꯤꯗꯨ ꯆꯤꯛꯁꯤꯟꯗꯨꯅ ꯃꯥꯂꯪꯕꯗ ꯍꯥꯏꯔꯛꯏ, ꯃꯥꯂꯪꯕ, ꯅꯪ ꯍꯥꯏꯗꯣ ꯀꯩꯅꯣ? ꯅꯨꯡꯉꯥꯏꯅꯤꯕ ꯅꯪ ꯍꯥꯏꯁꯤꯅꯤ ꯅꯪ꯫ ꯃꯥꯂꯪꯕꯒꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯐꯥꯒꯤ ꯑꯗꯨ ꯇꯥꯕꯗ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯛꯏ꯫ ꯄꯥꯃꯦꯁꯣꯔꯗꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠꯀꯥꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯈꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯥꯔꯤꯛ ꯊꯥꯁꯨ ꯅꯣꯛꯄ ꯈꯥꯡꯅ ꯈꯥꯡꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣꯗ ꯊꯣꯏꯕꯤ, ꯉꯁꯤꯗꯤ ꯑꯩꯒ꯭ꯌꯥꯁꯦ ꯃꯆꯤꯡ ꯑꯃ ꯇꯧꯏꯀꯣ, ꯉꯁꯤꯃꯛ ꯄꯨꯔꯒ ꯌꯨꯝꯗ ꯏꯃꯥꯒ ꯍꯋꯥꯏ ꯂꯣꯟꯃꯤꯟꯅꯔꯨ ꯂꯥꯛꯑꯣ ꯀꯥꯏꯅ ꯍꯥꯏꯔꯛꯀꯗꯕ ꯃꯥꯜꯂꯤ, ꯃꯥꯟꯗ꯭ꯔꯣ ꯏꯇꯥ ꯃꯌꯥꯝ? ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨꯅ, ꯃꯥꯜꯂꯦ,
ꯑꯩꯈꯣꯏꯗꯤ ꯉꯁꯤꯃꯛ ꯄꯨꯈ꯭ꯔꯣ ꯍꯥꯏꯔꯤꯅꯤ, ꯍꯩꯖꯤꯡꯄꯣꯠꯀꯤ ꯑꯆꯥꯄꯣꯠ ꯉꯥꯏꯔꯦ꯫ ꯊꯣꯏꯕꯤ ꯏꯀꯥꯏꯅ, ꯑꯁ ꯅꯣꯏꯁꯤꯗꯤꯕ, ꯃꯤ ꯏꯀꯥꯏꯔꯅꯤ ꯇꯣꯛꯑꯣꯕ꯫ ꯅꯨꯡꯁꯤꯁꯨ ꯁꯤꯡꯖꯨ ꯁꯦꯝꯅ ꯁꯦꯝꯅ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯟꯗꯣꯟꯅ ꯉꯁꯥꯏꯅ ꯈꯜꯂꯕꯅꯦꯕ, ꯊꯣꯏꯕꯤꯁꯦ ꯈꯨꯁꯥꯎ ꯑꯃ ꯇꯧꯋꯦꯗꯣ ꯃꯔꯝ ꯊꯣꯔꯛꯑꯦ꯫ ꯌꯥꯏꯗ ꯌꯥꯏꯗ, ꯏꯟꯗꯣꯟ ꯈꯣꯏꯁꯨ ꯀꯥꯜꯂꯛꯇꯦꯀꯣ꯫ ꯄꯥꯃꯦꯁꯣꯔ ꯏꯄꯥ ꯄꯥꯈꯠꯅ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯁ ꯏꯟꯗꯣꯟ, ꯁꯤꯒꯤ ꯃꯥꯂꯪꯕ ꯍꯥꯏꯕ ꯁꯟ ꯍꯨꯔꯥꯟꯕ ꯃꯥꯟꯕꯁꯤꯅ ꯍꯥꯏꯖꯤꯜꯂꯤꯅꯤ, ꯊꯥꯖꯔꯨꯅꯨ꯫ ꯅꯨꯡꯁꯤ ꯄꯥꯃꯦꯁꯣꯔꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯩ ꯄꯥꯃꯦꯁꯣꯔꯥ, ꯑꯄꯪꯕ, ꯕꯨꯙꯨ, ꯅꯨꯄꯤ ꯃꯁꯥꯅ ꯏꯪꯒꯤꯠ ꯄꯤꯔꯛꯂꯕꯁꯤꯗ ꯊꯤꯗ ꯉꯥꯎꯏꯗ ꯅꯪꯁꯦ꯫ ꯂꯥꯎ ꯂꯥꯎ, ꯁꯤꯗ ꯐꯝꯃꯣ ꯂꯥꯎ, ꯅꯕꯥꯅꯤꯁꯨ ꯉꯁꯤꯗꯤ ꯏꯟꯗꯣꯟꯒꯤ ꯄꯣꯛꯐꯝꯁꯦ ꯄꯣꯠꯁꯤꯠ ꯐꯗꯧꯔꯤ, ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯃꯌꯥꯝ ꯍꯨꯞꯇꯅ ꯆꯪꯉꯛꯑꯕꯅꯤꯅ꯫ ꯁꯥꯎ ꯁꯥꯎ, ꯋꯥꯔꯤ ꯁꯥꯎꯀꯣ꯫ ꯍꯩ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ, ꯅꯣꯏꯁꯨ ꯊꯣꯏꯕꯤꯗꯣ ꯋꯥꯔꯤ ꯍꯧꯖꯤꯜꯍꯜꯂꯨꯅꯦ꯫ ꯃꯥꯂꯪꯕꯅ ꯅꯝꯗꯨꯅ ꯆꯤꯡꯁꯤꯟꯗꯨꯅ ꯄꯥꯃꯦꯁꯣꯔꯕꯨ ꯄꯣꯠꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯃꯁꯨ ꯌꯥꯅꯤꯡꯗꯕ ꯁꯥꯗꯨꯅ ꯅꯝꯐꯨ ꯍꯥꯐꯨꯗ ꯐꯝꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯡꯁꯤ ꯋꯥꯔꯤ ꯍꯧꯔꯛꯏ꯫ ꯅꯨꯡꯁꯤꯅ, ꯍꯩ ꯑꯉꯥꯡꯖꯥ, ꯏꯀꯥꯏꯒꯅꯨꯅꯤ ꯅꯣꯏꯕꯣ, ꯋꯥꯔꯤꯗꯨ ꯁꯠ ꯁꯠ ꯍꯧꯗꯣꯛꯅꯣ꯫ ꯄꯥꯈꯪ ꯃꯆꯥ ꯅꯣꯏ ꯑꯅꯤꯕꯨ ꯑꯄꯠꯄ ꯄꯥꯈꯪꯂꯣ ꯍꯥ? ꯅꯃꯥꯡꯗ ꯂꯩꯁꯥꯕꯤ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯂꯩꯔꯀꯥꯟꯁꯤꯗ ꯂꯥꯏꯃ ꯍꯩꯇꯦꯗ ꯅꯣꯏꯁꯤ꯫ ꯄꯥꯃꯦꯁꯣꯔ ꯍꯟꯗꯛꯃꯨꯛꯇꯤ ꯈꯨꯝꯂꯛꯏ, ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯟꯗꯣꯟ, ꯃꯇꯝ ꯌꯥꯝꯅ ꯋꯥꯠꯂꯤ, ꯂꯩꯁꯥꯕꯤꯅꯤꯅ ꯑꯈꯠꯄꯤ ꯉꯥꯛꯇ, ꯄꯥꯝꯗꯦ ꯄꯥꯝꯗꯦ ꯑꯝꯇ꯫ ꯊꯣꯏꯕꯤ ꯄꯤꯡ ꯍꯦꯛ ꯂꯥꯎꯔꯨꯔ ꯃꯥꯜꯂꯦ, ꯁꯥꯎꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏ, ꯍꯦ ꯕꯥꯃꯣꯟ, ꯅꯪ ꯑꯐꯥꯎ ꯁꯥꯏꯗꯣ ꯍꯧꯖꯤꯛ ꯐꯨꯗꯦꯛꯎꯔꯣ? ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯔꯝꯃꯨꯔꯕ ꯍꯥ? ꯃꯁꯤꯗ ꯊꯣꯛꯅꯕꯁꯨ ꯅꯨꯄꯥ ꯃꯥꯅ ꯁꯤꯟꯕꯅꯤ꯫ ꯄꯥꯃꯦꯁꯣꯔ ꯅꯣꯛꯅꯤꯡꯕ ꯈꯥꯡꯗꯨꯅ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯥꯂꯪꯕꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯃꯥꯂꯪꯕ, ꯑꯁ꯭ꯋꯥꯏꯗ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣ, ꯁ꯭ꯋꯥꯏꯗ ꯍꯤꯡꯆꯥꯕꯤ ꯌꯥꯝ ꯂꯩ, ꯑꯩ ꯇꯜꯂꯦꯕ꯫ ꯃꯥꯂꯪꯕꯁꯨ ꯅꯣꯛꯂꯗꯨꯅ, ꯍꯣꯏ ꯍꯣꯏ ꯍꯣꯏ꯫ ꯄꯥꯃꯦꯁꯣꯔ ꯃꯥꯂꯪꯕꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯟꯖꯣꯏ ꯈꯔ ꯑꯗꯨ ꯃꯥꯂꯪꯕꯗ ꯄꯤ, ꯑꯗꯨꯒ ꯆꯤꯔꯣꯜ ꯇꯧꯏ꯫ ꯁꯦ, ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯄꯩꯁꯥꯗꯣ ꯅꯪꯗ ꯄꯤꯔꯝꯃꯨ, ꯑꯩꯅ ꯄꯤꯔꯝꯃꯤꯅ ꯀꯣꯏꯂꯥꯎ ꯂꯧꯔꯛꯀꯅꯤ, ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯛꯑꯗꯤꯅꯦ ꯅꯪ ꯈꯨꯗꯛꯇ ꯂꯣꯏꯔꯦꯈꯣ꯫ ꯃꯥꯂꯪꯕ ꯄꯥꯃꯦꯁꯣꯔꯗꯒꯤ ꯁꯦꯜꯗꯨ ꯂꯧꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯍꯥꯏꯔꯛꯏ, ꯁꯤꯌꯥ ꯃꯔꯣꯟ ꯆꯨꯝꯃꯛꯏꯅꯦ ꯍꯧꯖꯤꯛꯇꯤ ꯍꯥ? ꯆꯠꯂꯣ ꯆꯠꯂꯣ, ꯅꯪ ꯆꯠꯂꯝꯃꯣ, ꯑꯩꯗꯤ ꯐꯝꯍꯧꯈꯤꯅꯤ꯫ ꯅꯨꯄꯥꯔ ꯅꯨꯄꯥ ꯅꯠꯇ, ꯅꯨꯄꯤꯔ ꯅꯨꯄꯤ ꯅꯠꯇ, ꯅꯪ ꯇꯧ ꯁꯥꯕ ꯑꯃ꯫ ꯄꯥꯃꯦꯁꯣꯔ ꯃꯈꯥ ꯇꯥꯔꯛꯇꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯏꯕꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯂꯦꯞꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯨ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯁꯤꯡꯖꯨ ꯆꯈꯣꯝ ꯑꯃ ꯍꯨꯛꯂꯕ ꯃꯇꯨꯡꯗ ꯄꯥꯃꯦꯁꯣꯔꯅ ꯂꯩꯈꯤꯕ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯥꯂꯪꯕꯅ ꯁꯤꯡꯖꯨ ꯑꯗꯨ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯅꯨꯡꯁꯤꯗ ꯍꯥꯏꯔꯛꯏ, ꯏꯟꯗꯣꯟ, ꯃꯤꯁꯤꯡꯁꯦ ꯖꯥꯠ ꯖꯥꯠꯅꯤꯍꯦ, ꯃꯆꯤꯟꯗꯅ ꯑꯃ, ꯊꯃꯣꯏꯗꯅ ꯑꯃ, ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯝꯇ ꯇꯥꯕ ꯅꯠꯇꯦꯀꯣ꯫ ꯅꯨꯄꯥ ꯑꯃ ꯃꯔꯣꯜ ꯂꯣꯟꯕ ꯍꯧꯔꯝꯃꯤ, ꯃꯁꯥꯅ ꯍꯥꯏꯗꯣꯛꯀꯅꯣꯗꯤ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯄꯨꯛꯇ ꯋꯥ ꯂꯣꯠꯄꯁꯦ ꯀꯌꯥ ꯍꯩꯅꯗꯦ ꯏꯟꯗꯣꯟ, ꯑꯗꯨꯅ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯪꯕ ꯄꯥꯃꯦꯁꯣꯔꯅ ꯂꯦꯞꯂꯤꯕ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ, ꯑꯗꯨꯒ ꯅꯨꯡꯁꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯁꯤꯅꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯏꯟꯗꯣꯟ, ꯊꯣꯏꯕꯤꯒꯤ ꯃꯤꯡꯗ ꯄꯥꯃꯦꯁꯣꯔ ꯀꯧꯕ ꯕꯥꯃꯣꯟ ꯄꯥꯈꯪ ꯑꯃꯅ ꯁꯤꯡꯖꯨꯒꯤ ꯁꯦꯜ ꯑꯁꯦ ꯊꯅꯝꯃꯦꯁꯦ, ꯏꯟꯗꯣꯟꯅꯅꯦ ꯈꯔ ꯄꯥꯏꯁꯤꯟꯕꯤꯍꯧꯔꯣ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯣ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ꯫ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨꯅ ꯊꯣꯏꯕꯤꯗ ꯈꯨꯖꯤꯟꯅ ꯁꯤꯛꯄ ꯌꯥꯎ, ꯈꯨꯅꯤꯡꯅ ꯊꯤꯟꯕ ꯌꯥꯎ, ꯄꯨꯝꯅꯤꯟ ꯍꯦꯛ ꯅꯤꯜꯂꯤ꯫ ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯅꯔꯛꯄ ꯑꯗꯨꯗ ꯄꯥꯃꯦꯁꯣꯔ ꯃꯁꯥꯅ ꯈꯪꯖꯔꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯃꯥꯂꯪꯕꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯅꯨꯡꯁꯤ ꯇꯥꯅꯅꯕ ꯂꯥꯎꯏ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ, ꯍꯥꯏ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯀꯪ ꯀꯣꯠꯂꯦꯗꯣ ꯇꯥꯖꯅꯤꯀꯣ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯏꯀꯥꯏꯕꯒ ꯀꯔꯤꯅꯣ ꯈꯪꯅꯗ꯭ꯔꯕꯅꯤ꯫ ꯊꯣꯏꯕꯤ ꯅꯣꯛꯂꯒ, ꯑꯁ ꯏꯟꯗꯣꯟꯁꯤꯃ ꯄꯨꯔꯥ ꯑꯌꯥꯕꯤꯅꯤ꯫ ꯅꯨꯡꯁꯤꯁꯨ ꯅꯣꯛꯂꯗꯨꯅ, ꯍꯩ ꯏꯟꯗꯣꯟ ꯈꯣꯏꯁꯨ ꯀꯥꯜꯂꯛꯄ ꯅꯠꯇꯦꯅꯦ, ꯑꯐꯕ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯐꯍꯧꯒꯗꯕꯅꯤ ꯏꯕꯦꯝꯃ, ꯄꯪꯒꯅꯨ, ꯁꯤꯡꯉꯨꯀꯣ, ꯈꯔ ꯈꯔ ꯁꯤꯡꯉꯨ꯫ ꯄꯥꯃꯦꯁꯣꯔꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯅꯨꯄꯥ ꯂꯩꯔꯔꯣꯏ, ꯇꯥꯞ ꯐꯍꯧ ꯍꯥꯏꯁꯤꯅꯤ, ꯐꯍꯧꯀꯣ, ꯏꯟꯗꯣꯟꯅ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯏꯟꯗꯣꯟꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯈꯨꯜꯒꯤ ꯎꯁꯣꯞ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯃꯍꯩ ꯃꯍꯩ ꯏꯟꯁꯥꯡ ꯁꯦꯝꯕ ꯂꯥꯛꯁꯤꯟꯅꯔꯦ꯫ ꯊꯣꯏꯕꯤꯒ ꯊꯥꯔꯤꯛ ꯊꯥꯒꯁꯨ ꯆꯤꯠꯊꯕ ꯌꯥꯗꯦ ꯍꯥꯏꯕꯒꯨꯝ ꯃꯕꯥꯅꯤꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯏ꯫ ꯑꯅꯤꯗꯣ ꯂꯥꯛꯄ ꯎꯕꯗ ꯃꯌꯥꯝ ꯑꯗꯨꯅ ꯂꯛꯅꯔꯛꯏ꯫ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯌꯥꯝ ꯑꯗꯨꯅ, ꯇꯣ ꯉꯁꯥꯏꯅ ꯍꯥꯏꯅꯔꯕꯗꯨꯅꯤ, ꯑꯩꯒ꯭ꯌꯥ ꯄꯥꯃꯦꯁꯣꯔꯒꯤ ꯆꯥꯛꯈꯨꯝꯗ ꯊꯣꯏꯕꯤ ꯂꯥꯛꯇꯕ ꯉꯝꯃꯤꯔꯣ? ꯊꯣꯏꯕꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯑꯁ ꯅꯣꯏꯁꯤꯗꯤꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯍꯩ ꯃꯍꯩ ꯕꯥꯃꯣꯟꯁꯤꯡꯗꯨ ꯂꯥꯛꯅꯔꯦ꯫ ꯄꯥꯃꯦꯁꯣꯔꯁꯨ ꯂꯥꯛꯂꯗꯨꯅ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯄꯨꯂꯞ ꯊꯝꯈ꯭ꯔꯗꯨꯅ
ꯏꯟꯁꯥꯡ ꯁꯦꯝꯐꯝꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯂꯦ꯫ ꯍꯦꯛ ꯂꯩꯁꯤꯜꯂꯛꯄꯒ ꯃꯃꯤꯠꯇꯨꯅ ꯊꯣꯏꯕꯤꯒ ꯍꯥꯟꯅ ꯃꯤꯆꯥꯟꯅꯔꯨꯔꯦ꯫ ꯏꯀꯥꯏꯅꯔꯗꯨꯅ ꯑꯅꯤꯗꯨ ꯐꯠ ꯐꯠ ꯂꯩꯊꯣꯛꯅꯩ꯫ ꯃꯤꯀꯨꯞ ꯐꯥꯍꯧꯗꯦ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯏꯟꯁꯥꯡ ꯁꯦꯝꯂꯤꯕꯤ ꯃꯌꯥꯝ ꯑꯗꯨꯅ ꯂꯛꯅꯔꯛꯏ꯫ ꯍꯣ ꯑꯩꯒ꯭ꯌꯥ, ꯍꯣꯔꯦꯟ ꯆꯥꯛ ꯊꯣꯡꯉꯤꯉꯩꯗ ꯃꯤꯠ ꯅꯥ ꯆꯣꯏꯕꯤꯒꯅꯨꯀꯣ, ꯏꯟꯁꯥꯡꯒ ꯑꯃꯨꯛ ꯆꯥꯕ ꯌꯥꯔꯣꯏꯕ꯫ ꯄꯥꯃꯦꯁꯣꯔꯅ ꯈꯨꯝꯗ꯭ꯔꯤꯉꯩꯗ ꯆꯥꯎꯔꯦꯟꯅ ꯇꯥꯞ ꯑꯣꯛꯂꯛꯏ꯫ ꯃꯥꯅꯤ ꯏꯕꯦꯝꯃ, ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯈꯔ ꯌꯥꯝꯅ ꯍꯥꯏꯌꯨꯀꯣ, ꯃꯁꯤꯒꯤ ꯕꯥꯃꯣꯟ ꯄꯥꯈꯪꯁꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯛꯏꯌꯦ꯫ ꯄꯥꯃꯦꯁꯣꯔꯅ ꯑꯁ ꯍꯧꯔꯛꯑꯗꯧꯅꯤ, ꯇꯥ ꯆꯥꯎꯔꯦꯜꯒꯤ ꯍꯧꯅꯕꯤ, ꯌꯥꯔꯦ ꯊꯕꯛ ꯍꯧꯔꯁꯦ꯫ ꯑꯁꯦꯡꯕ ꯍꯥꯏꯅꯔꯗꯤ ꯃꯤꯁꯤꯡꯁꯦ ꯃꯔꯣꯜ ꯂꯣꯟꯅꯔꯛꯄꯖꯥꯠꯅꯤꯀꯣ꯫ ꯃꯌꯥꯝꯗꯣ ꯑꯃꯅ ꯑꯃ ꯉꯥꯡ ꯑꯃꯅ ꯑꯃ ꯉꯥꯡ ꯇꯧꯅꯗꯨꯅ ꯂꯩꯔꯤ꯫ ꯄꯨꯡꯖꯤꯡ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯅꯔꯗꯨꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯀꯣꯜꯂꯤꯛ ꯐꯦꯡꯐꯝꯂꯣꯝꯗ ꯀꯣꯟ ꯐꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯏꯕꯤꯅ ꯀꯩꯅꯣꯝ ꯇꯧꯁꯤꯔꯣ? ꯊꯥꯔꯤꯛ ꯊꯥꯅ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ? ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯐꯦꯡꯂꯤꯕ ꯑꯩꯒ꯭ꯌꯥꯒꯤ ꯈꯥꯕꯩ ꯆꯦꯒꯞꯁꯦ ꯁꯤꯒꯤ ꯗꯈꯤꯅꯥ ꯂꯧꯕ ꯉꯝꯍꯧꯔꯕ ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯔꯦ, ꯏꯕꯥꯅꯤ ꯀꯣꯏꯅꯔꯦ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯐꯪꯍꯧꯗ꯭ꯔꯕ ꯑꯩ ꯉꯁꯤꯗꯒꯤ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄ ꯌꯥꯕ꯭ꯔꯥ? ꯃꯌꯥꯝꯗꯨꯁꯨ ꯈꯨꯝꯂꯛꯏ꯫ ꯌꯥꯏꯌꯦ ꯇꯧꯁꯦ꯫ ꯊꯣꯏꯕꯤ ꯍꯔꯥꯎꯅ ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯁꯤꯒꯤ ꯈꯥꯕꯩ ꯆꯦꯒꯞꯁꯤꯡꯁꯦ ꯄꯤꯔꯣꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯕꯥꯃꯣꯟ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯑꯗꯨꯒ ꯊꯥꯔꯤꯛ ꯊꯥꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒ꯭ꯌꯥ ꯄꯥꯃꯦꯁꯣꯔ, ꯆꯦꯒꯞ ꯐꯦꯡꯕꯤꯕꯒꯤ ꯗꯈꯤꯅꯥ ꯄꯤꯔꯝꯃꯣ꯫ ꯄꯥꯃꯦꯁꯣꯔ ꯅꯣꯛꯂꯗꯨꯅ ꯌꯨꯝꯕꯨꯗ ꯍꯥꯏꯕꯤꯔꯝꯒꯦ, ꯑꯗꯨꯒ ꯂꯧꯔꯣ꯫ ꯊꯣꯏꯕꯤ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯗ ꯄꯥꯃꯦꯁꯣꯔꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯥꯔꯤꯛ ꯊꯥꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯣ ꯐꯔꯦ, ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦꯅ ꯅꯪꯗꯤ꯫ ꯊꯣꯏꯕꯤ ꯁꯥꯎꯅ ꯑꯁ ꯌꯥꯔꯦ ꯊꯥꯔꯤꯛ ꯊꯥ, ꯂꯧꯔꯨꯔꯅꯨ, ꯀꯣꯟ ꯐꯦꯡꯗꯧ ꯌꯥꯝ ꯋꯥꯠꯂꯤ, ꯆꯠꯁꯤ ꯂꯥꯛꯑꯣ, ꯁ꯭ꯋꯥꯏꯗ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯔꯤ꯫ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯄꯥꯃꯦꯁꯣꯔ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯊꯣꯏꯕꯤ ꯁꯥꯎꯅꯤꯡꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦ ꯑꯩꯒ꯭ꯌꯥ, ꯂꯦꯡꯕꯤꯔꯣ, ꯍꯌꯦꯡꯒꯩ ꯁꯨꯃꯥꯏꯅꯁꯨ ꯇꯧꯔꯛꯑꯔꯣꯏ, ꯉꯁꯤꯅ ꯑꯔꯣꯏꯕꯅꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯈꯠꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯒꯤ? ꯂꯥꯛꯑꯣ, ꯊꯣꯡꯒꯥꯗ ꯑꯝꯇ ꯊꯣꯔꯛꯑꯣ, ꯋꯥ ꯑꯝꯇ ꯍꯥꯏꯔꯝꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤ ꯏꯉꯥꯎ ꯉꯥꯎꯅ ꯂꯧꯁꯤꯟꯕ ꯋꯥꯅ ꯂꯦꯞꯂꯤ꯫ ꯇꯟꯖꯥꯁꯤꯗ ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯪꯕꯤ ꯃꯇꯥꯗꯨꯅ ꯏꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦ ꯆꯠꯂꯣ, ꯏꯕꯦꯝꯃ ꯂꯦꯞꯇꯅ ꯑꯃꯨꯛ ꯂꯩ, ꯊꯣꯛꯑꯣ ꯆꯠꯂꯣ ꯍꯥꯏꯕ, ꯋꯥꯔꯤ ꯁꯥꯟꯅꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯕꯨ ꯈꯖꯤꯛ ꯏꯜꯂꯤ꯫ ꯊꯣꯏꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯃꯦꯁꯣꯔ ꯅꯨꯄꯤꯗꯨ ꯊꯣꯛꯂꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯟꯖꯣꯏ ꯈꯔꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯊꯣꯏꯕꯤꯗ ꯄꯤ꯫ ꯁꯤ ꯂꯧꯁꯤꯜꯂꯨ, ꯃꯇꯨꯡꯗ ꯃꯌꯥꯝ ꯄꯤꯒꯦ, ꯑꯩꯅ ꯁꯨꯝ ꯂꯛꯅꯕꯅꯤ, ꯁꯥꯎꯒꯅꯨ, ꯃꯇꯨꯡꯗꯁꯨ ꯑꯩꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯅꯪ ꯑꯗꯨꯝ ꯂꯩꯔꯝꯃꯣ, ꯆꯪꯉꯣ꯫ ꯊꯣꯏꯕꯤ ꯅꯨꯄꯥꯗꯨꯗ ꯍꯥꯏꯐꯦꯠ ꯅꯣꯛꯈꯠꯇꯨꯅ ꯌꯦꯡꯂꯗꯨꯅ ꯏꯀꯥꯏꯅ ꯅꯣꯛꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯟꯖꯣꯏ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯗꯨꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯝꯂꯒ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯍꯣꯏ, ꯕꯥꯃꯣꯟꯕꯨ ꯐꯠꯇꯕ꯫ ꯄꯥꯃꯦꯁꯣꯔ ꯊꯣꯏꯕꯤꯅ ꯆꯦꯟꯁꯤꯟꯈꯤꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯦꯞꯇꯨꯅ ꯌꯦꯡꯍꯧꯔꯤ꯫